mayam ngasi muk channel sina Hollywood web series Viking Benhalagi episode 5 adu pudu lakjare mamangi episode sing du yeng bidaba yawragadi soidana yeng biu wari isi mapung phana bapta na bagi damak haijabane aikoina mamangi episode gi khangkhre Greenland macha leaf erection gi plan dagi Canute hoi Olaf hoina su thaba adu pangthoktuna London gi chawrba sangraba thong adu thudekpa ngamkrabani aduga mafam du gi ningthau angang oiriba ekmunbu khudum chanba ngambadagi London city isi Viking sing asina khudum chanchan khrabani Olaf hoi hera loy amadi mayamna su leaf erection bu thagat pa phongdoktuna episode adu loisan khibani madugi makha episode 5 asigi ahan machine asida Sweden da lariba Viking sing gi ariba laifam oiriba Uppsala dagi hawri Fredis su mafam sida mathanta sum changjalakli mafam sida mahausagum Ragnar hogi matamda tawkhibagum makhogi ariba lining asibu thajaba miyoi kayama lai khoramba laknabasi uri Fredis su mafam sigi mawma tawsi yengjaraga masada nungaiba film ma phawjaduna momo nokna asum changjalakli hojik mafam sida laknariba miyam sina laisang mamang sida mana porakpa ngamjaba pot kayama katnari Fredis su masida changchanduna mahakidi masada karimta yawroktrabanina makhutna pairiba una saba laigi murti si oina katkhre mahana hojik asumna leiringai laisang sigi thongjinda laipu nupi ma tholaktuna Fredis pu makhut khattuna kausalakli masida Fredis su ingangangna laisang manung sida laipu nupi sigi matung inaduna changsankhre Fredis su laisang manung sida leiriba makhogi isor singi murti si ujaraga masada harauba phawjari laipu nupi sina Fredis ta nupi macha nangi naming di kari kawi haiduna hangli Fredis na aigi imingna Fredis kawi Eric ki macha nupi ni hairi laipu sina nang Uppsala hariba mafam sida ahanba oina lakpara haiduna hangli Fredis na hoi ai ahanba oina lakjabani ai boy khoigi isor singi maramda hena khangnanabagi damak Kedekat ki maharani Astro hakona thabirakbani laipu sina nangna hojik leilibsi aikhogi isor singi imungdani mangda uriba murti sina aikhogi isor Odin ni yelongi sina Thor ni aduga oirongi sina Freya ni mafam sida nangna lakpagi atopa maram sina karigino haiduna hangli Fredis na ngahak tumin leramlaga aigi tungi punsida karamba lambi da chatkadamno habdu khangtoknabagi damak lakjabani sengna arabada aigi laibakpu khangtoknabagi damak lakjabani Masirigi sinsi hongkhiduna England lomda muk lakre hojik London city si Vikings mayam thomjanduna England gi lanmi kayama hat patu patawri Herald amadi Olaf machimnaw sisu England gi lanmi kharaga fight tawnu leramli lanmi sing hatok lomlaga Herald na mayam ba Olaf da law yamba makhoi loina loisaluradabani hairi Olaf na chatlu Herald nangna ningbadu pangthok jaruro nangi laman khumbagi wasa adu mapung phana pangthokna bohona jaruro maruoina laman khumbasi nangi daitani hairi Herald sumhagi lanmi khara puduna nakana mada chatkre Olaf su lanmi khara puduna mana khangjaba lambi mada lakli somdana ka amada Rani imaga manai nupi kharaga phamnu leiri hojik Rani imadi wama ta ngang dabi tuminna phamnu leiri aduga atai manai nupi singchidi masasi kiman madagi thak niktuna lai kana khoramnu leiri ka sigi mapanda su Vikings mayam yoksalaktuna hana sunabagi khonjel kaya matari khonjel sitabada imagi marakta leiriba manai nupi singchidi kiman madagi kappa phawu yawnari hojik khanghauduna Kasigi thongje phakaiduna Viking mayam changchalakle masida Rani imana hogatuna Viking singsida yam thauna leina nakhoina hojik changchalakle bisi England gi maharani emegi mamangdani ai nakhoigi luchingba oireba Canute ko oina unaba pami harakli masida Norway gi ningthau Olaf changjalaktuna ai oina unarabasu yaba natra haiduna mi usitan hangakli Rani imasu Olaf ubada Olaf ki maming si kaurakli Olaf ti hana mafam sida leramba mi oibanina Rani imana su masak khangnu leramli mapalomdana Denmark ki ningthau Canute su city sida changchalakre konung sigi manunglonggi jaga amadana mafam sigi ningthau oiriba angang oiriba Egmund amadi Senapati Godwin ga loinana angam athau khara Herald gi manakta ka amata puchalakli Herald su thang paiduna ngaido leramli Herald na phadro poraklaba angam athau amadi ningthauda England gi angam athau sing aigi imingna Herald Sigurdsson aigi yamba Sten nakhogi ningthau oiramba Ethelred ki achanba bodyguard ama oidon lehobani mahak thamoi sengna thabak loina tawjaba mini masada amakpa amata leijaba mi nate mahakna mafam sigi ningthau amadi ningthaugi imung manungbu section na ngak senjaramani masida Herald na haribani pasi series sigi ahobada yawkiba ningthau Ethelred na kauduna hatok pi khraba Vikings adugi luchingbani pa aduni Herald na makha taraduna mahakna nakhoigi ningthaugi damak thamoi sengna tawkiba thabak tugi damak karamba mahainu makhoida pibikiba aina wahai oina phongdokpari nakhoina bhab taroi aduna thabak oina utlage haiduna ningthau Egmund si mayam sigi maraktagi Herald na lusam paiduna chingthorakli mafam sida leiriba miyam sisu yau langno leiri Herald na England gi angam athau sing sida mafam England gi mipung khidemak
ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯐꯝꯁꯦ ꯇꯥꯕꯤꯌꯨ ꯑꯩꯗꯤ ꯅꯈꯣꯏꯒꯤ ꯁꯅꯥ ꯂꯨꯄꯥ ꯑꯃꯗꯤ ꯂꯝꯗꯝꯁꯤ ꯄꯥꯝꯕꯒꯤꯗꯃꯛ ꯂꯥꯛꯈꯤꯕ ꯅꯠꯇꯦ ꯑꯩꯅ ꯃꯐꯝꯁꯤꯗ ꯂꯥꯛꯈꯤꯕꯒꯤ ꯃꯔꯝꯗꯤ ꯁꯨꯞꯅꯈꯛꯀꯤ ꯄꯣꯠꯁꯛ ꯑꯃꯈꯛꯀꯤꯗꯃꯛ ꯂꯥꯛꯈꯤꯕꯅꯤ ꯃꯗꯨꯗꯤ ꯅꯈꯣꯏꯒꯤ ꯅꯤꯡꯊꯧꯒꯤ ꯃꯀꯣꯛ ꯑꯗꯨ ꯄꯥꯝꯕꯒꯤꯗꯃꯛ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯦꯔꯜꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯊꯥꯡꯁꯤꯅ ꯂꯩꯃꯥꯏꯗ ꯇꯨꯗꯨꯅ ꯂꯩꯔꯤꯕ ꯅꯤꯡꯊꯧ ꯑꯦꯒꯃꯤꯟꯗ ꯅꯝꯃꯛꯂꯤ ꯑꯦꯒꯃꯨꯟꯁꯨ ꯍꯧꯖꯤꯛ ꯌꯥꯝ ꯀꯤꯅ ꯁꯟ ꯁꯥꯗꯨꯅ ꯆꯦꯟꯖꯔꯤ ꯍꯦꯔꯜꯅ ꯑꯃꯨꯛ ꯂꯨꯁꯝ ꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯂꯒ ꯅꯄꯥ ꯑꯦꯊꯦꯜꯔꯦꯠꯇꯤ ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯕ ꯅꯪꯗ꯭ꯔꯤꯉꯩ ꯍꯥꯟꯅꯅ ꯁꯤꯗꯨꯅ ꯂꯩꯔꯝꯂꯦ ꯑꯗꯨꯕꯨ ꯃꯆꯥ ꯑꯣꯏꯔꯤꯕ ꯅꯪꯗꯤ ꯑꯩꯒꯤ ꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯄ ꯌꯥꯔꯔꯣꯏ ꯍꯥꯏꯔꯤ ꯍꯦꯔꯜꯅ ꯋꯥꯐꯝꯁꯤ ꯐꯣꯡꯗꯣꯛꯇꯨꯅ ꯅꯤꯡꯊꯧ ꯑꯦꯒꯃꯤꯟꯒꯤ ꯃꯪ ꯑꯁꯤ ꯀꯛꯂꯒꯦ ꯍꯥꯏꯗꯨꯅ ꯊꯥꯡ ꯑꯁꯤ ꯍꯦꯛ ꯍꯥꯏꯒꯠꯂꯛꯄꯒ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯂꯨꯆꯤꯡꯕ ꯗꯦꯟꯃꯥꯔꯛꯀꯤ ꯅꯤꯡꯊꯧ ꯀꯅꯨꯠ ꯑꯁꯤ ꯆꯪꯁꯜꯂꯛꯂꯤ ꯍꯦꯔꯜ ꯅꯪꯒꯤ ꯊꯕꯛꯇꯨ ꯂꯦꯞꯈꯣ ꯑꯩ ꯃꯍꯥꯛꯄꯨ ꯍꯤꯡꯍꯟꯕ ꯄꯥꯝꯂꯤ ꯍꯥꯏꯔꯛꯂꯤ ꯍꯦꯔꯜꯁꯨ ꯍꯥꯏꯒꯠꯂꯨꯕ ꯊꯥꯡ ꯑꯁꯤ ꯂꯦꯞꯇꯨꯅ ꯅꯤꯡꯊꯧ ꯀꯅꯨꯠꯇ ꯉꯛꯅ ꯌꯦꯡꯉꯛꯂꯤ ꯑꯣꯂꯥꯐ ꯍꯣꯏ ꯑꯃꯗꯤ ꯃꯐꯝꯁꯤꯗ ꯍꯥꯟꯅ ꯂꯩꯔꯝꯕ ꯕꯥꯏꯀꯤꯡꯁꯤꯡꯁꯤꯁꯨ ꯅꯤꯡꯊꯧ ꯀꯅꯨꯠꯀꯤ ꯐꯤꯔꯦꯞꯁꯤ ꯍꯣꯡꯉꯛꯄꯁꯤꯗ ꯏꯉꯛ ꯉꯛꯅ ꯌꯦꯡꯅꯔꯤ ꯍꯦꯔꯜꯅ ꯌꯥꯝ ꯁꯥꯎꯅ ꯊꯥꯡ ꯑꯁꯤ ꯍꯥꯏꯒꯠꯅ ꯑꯗꯨꯃꯛ ꯃꯗꯨ ꯌꯥꯔꯣꯏ ꯅꯪꯅ ꯑꯩꯉꯣꯟꯗ ꯋꯥꯁꯛꯈ꯭ꯔꯕꯅꯤ ꯍꯥꯏꯔꯤ ꯀꯅꯨꯠꯅ ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯦꯞꯈꯤꯕ ꯐꯤꯔꯦꯞ ꯑꯗꯨ ꯍꯣꯡꯗꯣꯛꯂꯦ ꯍꯦꯔꯜꯅ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯑꯗꯣꯝꯅ ꯑꯩꯉꯣꯟꯗ ꯑꯣꯏꯗꯕ ꯉꯥꯡꯁꯟꯈꯤꯕꯅꯤ ꯁꯤ ꯅꯠꯇ꯭ꯔꯥ ꯑꯩꯅ ꯑꯩꯒꯤ ꯂꯥꯟꯃꯤꯁꯤꯡꯕꯨ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯁꯃꯨꯗ꯭ꯔꯕꯨ ꯂꯥꯟꯗꯨꯅ ꯂꯥꯛꯂꯤꯕꯁꯤ ꯉꯁꯤꯒꯤ ꯊꯕꯛꯁꯤꯒꯤꯗꯃꯛꯇꯅꯤ ꯑꯩꯅ ꯄꯥꯝꯂꯤꯕ ꯊꯕꯛ ꯑꯁꯤ ꯑꯗꯣꯝꯅ ꯃꯨꯟꯕ ꯌꯥꯔꯣꯏ ꯍꯥꯏꯔꯛꯂꯤ ꯀꯅꯨꯠꯅ ꯑꯩꯅꯁꯨ ꯃꯨꯟꯕ ꯉꯝꯕꯒꯤ ꯍꯛ ꯑꯗꯨ ꯂꯩ ꯑꯗꯨꯒ ꯃꯨꯟꯁꯨ ꯃꯨꯜꯂꯒꯅꯤ ꯀꯅꯨꯠꯅ ꯍꯦꯛ ꯋꯥꯐꯝꯁꯤ ꯐꯣꯡꯗꯣꯛꯄꯒ ꯑꯇꯩ ꯕꯥꯏꯀꯤꯡꯁꯤꯡꯁꯤꯅꯁꯨ ꯊꯥꯡ ꯁꯠꯇꯣꯔꯛꯇꯨꯅ ꯍꯦꯔꯜꯗ ꯂꯣꯏꯅ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯦ ꯍꯦꯔꯜꯁꯨ ꯍꯧꯖꯤꯛ ꯏ ꯀꯥꯕꯅ ꯂꯣꯏꯔꯦ ꯎꯄꯥꯏ ꯂꯩꯇꯅ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯒꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕ ꯕꯥꯏꯀꯤꯡꯁꯤꯡꯁꯤꯗ ꯃꯨꯟꯅ ꯌꯦꯡꯉꯛꯂꯤ ꯀꯅꯨꯠꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯦꯔꯜꯗ ꯍꯦꯔꯜ ꯅꯪꯅ ꯍꯥꯏꯒꯠꯂꯤꯕ ꯊꯥꯡ ꯑꯗꯨ ꯅꯤꯡꯊꯧ ꯑꯦꯒꯃꯟꯒꯤ ꯉꯛꯁꯝꯗ ꯍꯦꯛ ꯍꯥꯏꯊꯔꯕꯗꯤ ꯃꯊꯪꯗ ꯂꯩꯃꯥꯏꯗ ꯀꯦꯟꯒꯗꯧꯔꯤꯕ ꯀꯣꯛ ꯑꯁꯤ ꯅꯪꯒꯤꯅꯤ ꯍꯧꯖꯤꯛ ꯍꯦꯔꯜꯁꯨ ꯌꯥꯝ ꯁꯥꯎꯅ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯃꯈꯨꯠ ꯑꯣꯏꯅ ꯄꯥꯏꯔꯤꯕ ꯅꯤꯡꯊꯧ ꯑꯦꯒꯃꯨꯟꯁꯤ ꯊꯥꯗꯣꯛꯈ꯭ರೆ ꯀꯅꯨꯠꯅ ꯍꯦꯔꯜꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯧꯖꯤꯛ ꯃꯐꯝꯁꯤꯒꯤ ꯁꯤꯆꯨꯋꯦꯁꯟꯁꯤ ꯑꯩꯈꯣꯏꯅ ꯈꯜꯂꯝꯕꯗꯨꯗꯒꯤ ꯍꯣꯡꯂꯕꯅꯤ ꯑꯗꯨꯅ ꯂꯃꯟ ꯈꯨꯝꯕꯒꯤ ꯃꯍꯨꯠ ꯃꯐꯝꯁꯤꯒꯤ ꯁꯛꯇꯤꯒ ꯑꯣꯟꯊꯣꯛꯅꯒꯗꯕꯅꯤ ꯅꯪꯒꯤ ꯇꯦꯟꯁꯟꯗꯨ ꯈꯔ ꯐꯥꯗꯧ ꯍꯥꯏꯗꯨꯅ ꯊꯦꯝꯈ꯭ꯔꯦ ꯍꯦꯔꯜꯁꯨ ꯋꯥ ꯑꯃꯇ ꯉꯥꯡꯉꯝꯗꯕꯤ ꯀꯅꯨꯠꯇ ꯃꯨꯟꯅ ꯌꯦꯡꯉꯝꯃꯒ ꯃꯐꯝꯁꯤꯗ ꯂꯩꯔꯝꯕ ꯎꯄꯨ ꯑꯃꯗ ꯃꯍꯥꯛꯅ ꯍꯥꯏꯒꯠꯂꯨꯕ ꯊꯥꯡ ꯑꯁꯤꯅ ꯇꯪꯈꯥꯏ ꯇꯥꯅ ꯈꯥꯏꯗꯣꯛꯑꯝꯃꯒ ꯌꯥꯝ ꯁꯥꯎꯅ ꯊꯣꯛꯈ꯭रे ꯍꯧꯖꯤꯛ ꯍꯦꯔꯜꯅ ꯌꯥꯝ ꯁꯥꯎꯅ ꯊꯣꯛꯈꯤꯕ ꯑꯁꯤꯗ ꯏꯪꯂꯦꯟꯒꯤ ꯁꯦꯅꯥꯄꯇꯤ ꯒꯣꯗꯋꯤꯟꯅ ꯇꯥꯟꯅꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯍꯦꯔꯜ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯑꯩꯅ ꯅꯪꯕꯨ ꯀꯟꯈꯤꯕꯅꯤ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯍꯦꯔꯜꯗꯤ ꯃꯁꯥꯁꯦ ꯁꯥꯎꯕ ꯍꯦꯟꯃꯟꯈꯤꯕꯅ ꯒꯣꯗꯋꯤꯟꯒꯤ ꯋꯥꯐꯝꯁꯤ ꯏꯇꯥ ꯇꯥꯗꯕꯤꯗ ꯑꯗꯨꯃꯛ ꯆꯠꯈ꯭रे ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯂꯟꯗꯟꯒꯤ ꯊꯣꯡ ꯑꯗꯨ ꯊꯨꯗꯦꯛꯅꯕ ꯍꯣꯠꯅꯕꯗ ꯑꯆꯧꯕ ꯗꯥꯏꯇ ꯂꯧꯈꯤꯕ ꯂꯤꯐꯀ ꯂꯥꯛꯃꯤꯟꯅꯈꯤꯕ ꯇꯦꯟꯅ ꯄꯥꯟꯗꯨꯅ ꯏꯁꯤꯡꯗ ꯇꯥꯁꯟꯈ꯭ꯔꯕ ꯅꯨꯄꯤꯗꯨꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭रे ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯃꯈꯣꯏꯒ ꯂꯥꯛꯃꯤꯟꯅꯈꯤꯕ ꯒ꯭ꯔꯤꯟꯂꯦꯟ ꯃꯆꯥ ꯑꯅꯤꯁꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤ ꯀꯪꯐꯥꯟꯗ ꯆꯤꯡꯈꯠꯅꯕ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯂꯩꯔꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯂꯤꯐꯁꯨ ꯂꯥꯛꯇꯨꯅ ꯅꯨꯄꯤꯁꯤꯗ ꯅꯪꯗꯤ ꯀꯩꯁꯨ ꯇꯧꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯕꯤꯔꯤ ꯅꯨꯄꯤꯁꯤꯅ ꯑꯩꯕꯨꯗꯤ ꯀꯩꯁꯨ ꯇꯧꯗ꯭रे ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯗꯤ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭रे ꯑꯩꯅ ꯏꯁꯤꯡꯗꯒꯤꯗꯤ ꯃꯈꯣꯏ ꯑꯅꯤꯕꯨ ꯆꯤꯡꯈꯠꯂꯕꯅꯤ ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯅ ꯁꯤꯗꯒꯤ ꯍꯦꯟꯅ ꯆꯤꯡꯈꯠꯄ ꯉꯝꯗ꯭रे ꯍꯥꯏꯗꯨꯅ ꯀꯞꯆꯔꯤ ꯂꯤꯐꯁꯨ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯅꯤꯁꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯗ ꯌꯦꯡꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤ ꯍꯧꯖꯤꯛ ꯀꯞꯇꯨꯅ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯁꯨ ꯃꯁꯥꯁꯦ ꯁꯨꯝ ꯁꯣꯟꯊꯔꯛꯄꯗꯒꯤ ꯋꯥꯟꯊꯒꯗꯣꯔꯦ ꯃꯍꯥꯛꯁꯨ ꯉꯔꯥꯡꯒꯤ ꯂꯥꯟꯐꯝꯗꯨꯗ ꯇꯦꯟꯖꯩꯅ ꯃꯊꯕꯥꯛꯇꯗꯤ ꯄꯥꯟꯈ꯭ꯔꯕꯅꯤ ꯂꯤꯐꯅꯁꯨ ꯅꯨꯄꯤꯁꯤꯕꯨ ꯀꯣꯡꯈꯠꯄꯤꯗꯨꯅ ꯃꯊꯕꯥꯛꯇ ꯑꯇꯦꯛꯄ ꯇꯦꯟꯖꯩ ꯑꯃꯅ ꯌꯨꯡꯁꯟꯗꯨꯅ ꯂꯩꯕꯁꯤ ꯎꯔꯦ ꯃꯁꯤꯗꯒꯤ ꯂꯤꯐꯅ ꯅꯨꯄꯤ ꯑꯁꯤ ꯈꯣꯡꯂꯩ ꯊꯨꯅ ꯀꯣꯡꯈꯠꯇꯨꯅ ꯄꯣꯔꯛꯈ꯭रे ꯑꯗꯨꯒ ꯑꯅꯥ ꯂꯥꯌꯦꯡꯐꯝ ꯖꯒꯥ ꯑꯃꯗ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯂꯥꯌꯦꯡꯕ ꯅꯨꯄꯥꯁꯤꯅ ꯑꯁꯣꯛꯄꯁꯤ ꯌꯦꯡꯗꯨꯅ ꯃꯍꯥꯛꯀꯤꯁꯤ ꯃꯥꯡꯂꯣꯝꯗ ꯇꯦꯟꯖꯩꯁꯤ ꯁꯠꯇꯣꯛꯂꯨꯔꯕꯗꯤ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯈꯤꯕ ꯌꯥꯏ ꯇꯦꯟꯖꯩꯁꯤ ꯃꯅꯨꯡꯗ ꯂꯩꯔꯕꯁꯨ ꯃꯍꯥꯛ ꯌꯥꯝ ꯀꯨꯏꯅ ꯍꯤꯡꯗꯨꯅ ꯂꯩꯕꯗꯤ ꯌꯥꯔꯔꯣꯏ ꯄꯨꯟꯁꯤ ꯌꯥꯝ ꯇꯦꯜꯂꯒꯅꯤ ꯍꯥꯏꯔꯛꯂꯤ ꯂꯤꯐꯅ ꯇꯦꯟꯖꯩꯁꯤ ꯇꯨꯡꯂꯣꯝꯗ ꯐꯥꯎꯗꯣꯛꯍꯟꯗꯨꯅ ꯁꯠꯇꯣꯛꯂꯕꯗꯤ ꯀꯔꯤ ꯀꯥꯏ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯂꯥꯌꯦꯡꯕ ꯅꯨꯄꯥꯁꯤꯅ ꯅꯨꯄꯤꯁꯤꯒꯤ ꯃꯁꯥꯁꯤ ꯌꯥꯝ ꯁꯣꯟꯅ ꯎꯔꯦ ꯆꯩꯅꯥ ꯑꯗꯨ ꯃꯍꯥꯛꯅ ꯈꯥꯡꯕ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯍꯧꯒꯠꯇꯨꯅ ꯆꯠꯈ꯭रे ꯑꯁꯣꯛꯄ ꯅꯨꯄꯤꯁꯤꯅ ꯂꯤꯐꯇ ꯂꯤꯐ ꯇꯦꯟꯖꯩ ꯑꯁꯤ ꯁꯠꯇꯣꯛꯂꯣ ꯑꯩꯒꯤ ꯏꯁꯥꯗꯒꯤ ꯂꯧꯊꯣꯛꯂꯣ ꯍꯥꯏꯔꯤ ꯂꯤꯐꯅ ꯃꯗꯨꯗ ꯅꯪꯒꯤ ꯑꯔꯣꯏꯕꯁꯨ ꯑꯣꯏꯈꯤꯕ ꯌꯥꯏ ꯑꯩꯅ ꯅꯪꯕꯨ ꯍꯥꯠꯄ ꯑꯣꯏꯅ ꯊꯣꯛꯍꯧꯔꯒꯅꯤ ꯍꯥꯏꯔꯤ ꯅꯨꯄꯤꯁꯤꯅ ꯃꯈꯣꯟꯁꯦ ꯊꯛ ꯊꯛ ꯅꯤꯛꯅ ꯑꯗꯨꯃꯛ ꯐꯤꯔꯦꯞ ꯑꯁꯤ ꯑꯩꯅ ꯂꯦꯞꯍꯜꯂꯨ ꯂꯤꯐ ꯁꯤꯔꯕꯁꯨ ꯏꯁꯥꯒꯤ ꯗꯥꯏꯇꯅꯤ ꯂꯤꯐꯅ ꯑꯩꯈꯣꯏꯒ ꯂꯥꯛꯃꯤꯟꯅꯈꯤꯕ ꯃꯔꯨꯞ ꯃꯄꯥꯡ ꯂꯣꯏꯅ ꯀꯥꯏꯅꯈ꯭रे ꯂꯩꯍꯧꯔꯤꯕ ꯍꯥꯏꯕꯕꯨ ꯅꯪ ꯈꯛꯇ ꯉꯥꯏꯔꯦ ꯅꯪꯁꯨ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯦ ꯈꯜꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯊꯃꯣꯏ ꯁꯣꯛꯅ ꯍꯥꯏꯖꯔꯤ ꯅꯨꯄꯤꯁꯤꯅ ꯑꯩ ꯆꯠꯂꯣꯏ ꯂꯤꯐ ꯑꯩꯗꯤ ꯅꯪꯕꯨ ꯊꯥꯗꯣꯛꯇꯨꯅ ꯁꯨꯡꯆꯠ ꯆꯠꯂꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯟꯁꯦ ꯊꯛ ꯊꯛ ꯅꯤꯛꯄ ꯃꯈꯩ ꯑꯗꯨꯃꯛ ꯍꯥꯏꯖꯔꯤ ꯃꯁꯤꯗꯒꯤ ꯂꯤꯐꯅ ꯆꯩꯅꯥ ꯈꯥꯡꯕ ꯉꯝꯅꯕꯒꯤꯗꯃꯛ ꯃꯌꯥꯗ ꯁꯎꯟ ꯃꯆꯦꯠ ꯑꯃ ꯈꯪꯆꯤꯛꯍꯟꯈ꯭रे ꯑꯗꯨꯒ ꯅꯨꯄꯤ ꯑꯁꯤ ꯀꯣꯟꯕꯤꯗꯨꯅ ꯊꯕꯥꯛꯂꯣꯝꯗ ꯄꯥꯜꯂꯤꯕ ꯇꯦꯟꯖꯩ ꯑꯁꯤ ꯅꯪꯒꯜꯂꯣꯝꯗ ꯏꯟꯊꯣꯛꯇꯨꯅ ꯐꯥꯎꯗꯣꯛꯍꯜꯂꯒ ꯁꯠꯇꯣꯛꯂꯤ ꯃꯁꯤꯗ ꯅꯨꯄꯤꯁꯤꯁꯨ ꯌꯥꯝ ꯋꯥꯅ ꯆꯩꯅꯥ ꯑꯁꯤ ꯈꯥꯡꯖꯔꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯑꯦꯒꯃꯨꯟꯁꯤ ꯅꯤꯡꯊꯧ ꯀꯅꯨꯠꯀꯤ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯀꯅꯨꯠꯅ ꯑꯦꯒꯃꯨꯟꯗ ꯅꯪꯕꯨ ꯑꯩꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯂꯤ ꯍꯥꯏꯔꯤ ꯑꯦꯒꯃꯨꯟꯅ ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯀꯔꯦꯝꯅꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯀꯅꯨꯠꯅ ꯅꯠꯇꯦ ꯑꯁꯦꯡꯕꯅꯤ ꯅꯪ ꯃꯇꯤꯛ ꯆꯥꯕ ꯋꯥꯔꯤꯌꯔ ꯑꯃꯅꯤ ꯑꯗꯨꯒ ꯅꯪꯒꯤ ꯂꯥꯂꯣꯡꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ ꯅꯣꯡꯃ ꯄꯨꯡꯒꯤ ꯖꯒꯥꯗꯨꯗ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏ ꯈꯔꯗ ꯑꯦꯇꯦꯛ ꯇꯧꯔꯛꯈꯤꯕ ꯑꯗꯨ ꯀꯅꯥꯗꯒꯤ ꯊꯣꯛꯂꯛꯈꯤꯕ ꯑꯥꯏꯗꯤꯌꯥꯅꯣ ꯃꯗꯨꯒꯤ ꯑꯥꯏꯗꯤꯌꯥꯗꯨ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯇꯥꯛꯂꯤ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯑꯦꯒꯃꯨꯟꯅ
ꯀꯅꯥꯝꯇꯅ ꯑꯩꯉꯣꯟꯗ ꯑꯥꯏꯗꯤꯌꯥ ꯄꯤꯈꯤꯕ ꯂꯩꯇꯦ ꯅꯈꯣꯏꯅ ꯃꯥꯏꯀꯩ ꯑꯗꯣꯝꯗꯒꯤ ꯑꯦꯇꯦꯛ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯑꯩꯅ ꯍꯥꯟꯅꯗꯒꯤ ꯈꯪꯉꯤ ꯍꯥꯏꯔꯛꯂꯤ ꯀꯅꯨꯟꯅ ꯅꯪꯒꯤ ꯂꯥꯂꯣꯡꯁꯤꯡ ꯂꯣꯏꯅ ꯐꯖꯩ ꯂꯣꯏꯅ ꯄꯥꯔꯐꯦꯛ ꯑꯣꯏꯕ ꯉꯥꯛꯇꯅꯤ ꯃꯌꯥꯝꯗꯨꯗ ꯍꯦꯟꯅ ꯄꯥꯔꯐꯦꯛ ꯑꯣꯏꯔꯤꯕꯗꯤ ꯃꯔꯁꯤꯌꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯂꯥꯟꯗꯥꯍꯜꯂꯛꯄꯒꯤ ꯂꯥꯂꯣꯡ ꯑꯁꯤꯅꯤ ꯇꯁꯦꯡꯅ ꯃꯈꯣꯏꯅ ꯅꯨꯃꯤꯠꯇꯨꯗ ꯑꯩꯈꯣꯏꯒꯤ ꯇꯨꯡꯂꯣꯝꯗꯒꯤ ꯂꯥꯟꯗꯥꯔꯛꯂꯕꯗꯤ ꯅꯪꯅ ꯑꯩꯈꯣꯏꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯃꯝꯒꯗꯕꯅꯤ ꯑꯦꯛꯃꯨꯟꯅ ꯈꯤꯇꯪ ꯁꯥꯎꯔꯞꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯉꯝꯃꯝꯒꯅꯤ ꯍꯥꯏꯔꯛꯂꯤ ꯃꯁꯤꯗꯒꯤ ꯀꯅꯨꯟꯅ ꯑꯦꯛꯃꯨꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯑꯩꯉꯣꯟꯗ ꯒꯦꯝ ꯁꯥꯟꯅꯅꯕ ꯍꯣꯠꯅꯔꯛꯀꯅꯨ ꯅꯨꯄꯥ ꯃꯆꯥ ꯑꯩꯅ ꯈꯪꯉꯤ ꯅꯈꯣꯏꯒꯤ ꯂꯥꯂꯣꯡꯁꯤꯡꯁꯤ ꯅꯪꯒꯤ ꯑꯥꯏꯗꯤꯌꯥ ꯑꯃꯠꯇ ꯅꯠꯇꯦ ꯍꯥꯏꯕ ꯉꯔꯥꯡ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯔꯝꯕ ꯅꯨꯄꯤꯗꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯀꯠꯂꯛꯂꯤ ꯑꯦꯛꯃꯨꯟꯅ ꯃꯍꯥꯛ ꯅꯣꯔꯃꯦꯟꯗꯤꯒꯤ ꯅꯤꯡꯉꯣꯜ ꯑꯃꯅꯤ ꯑꯩꯒꯤ ꯏꯃꯥ ꯇꯣꯝꯕꯤꯅꯤ ꯃꯃꯤꯡꯅ ꯏꯃꯥ ꯀꯧꯕꯅꯤ ꯀꯅꯨꯟꯅ ꯃꯍꯥꯛꯇꯤ ꯍꯧꯖꯤꯛ ꯀꯥꯏꯗ ꯂꯩꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯑꯦꯛꯃꯨꯟꯁꯨ ꯈꯪꯗꯕꯅꯤꯅ ꯑꯩꯁꯨ ꯈꯪꯗꯦ ꯍꯥꯏꯔꯤ ꯁꯣꯝꯗꯅ ꯀꯅꯨꯟꯅ ꯊꯤꯔꯤꯕ ꯔꯥꯅꯤ ꯏꯃꯥꯁꯤ ꯑꯣꯂꯥꯐ ꯍꯦꯔꯜꯁꯟꯅ ꯀꯥ ꯑꯃꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤ ꯇꯥꯟꯖꯥꯁꯤꯗ ꯑꯣꯂꯥꯐꯁꯨ ꯆꯪꯁꯤꯜꯂꯛꯂꯤ ꯑꯣꯂꯥꯐꯅ ꯑꯗꯣꯝ ꯀꯥ ꯑꯁꯤꯗ ꯅꯨꯡꯉꯥꯏꯔꯤꯕ ꯅꯠꯇ꯭ꯔꯥ ꯃꯇꯝ ꯑꯃ ꯀꯥ ꯑꯁꯤ ꯑꯩꯒꯤ ꯑꯣꯏꯔꯝꯕꯅꯤ ꯑꯩꯅ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯒꯤ ꯕꯣꯗꯤꯒꯥꯔꯗ ꯑꯣꯏꯔꯤꯉꯩ ꯀꯥ ꯃꯆꯥ ꯑꯁꯤ ꯑꯩꯒꯤꯅꯤ ꯀꯥ ꯑꯁꯤ ꯄꯤꯛꯇꯤ ꯌꯥꯝ ꯄꯤꯛꯄꯅꯤ ꯑꯗꯨꯕꯨ ꯄꯣꯊꯥꯕꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯕ ꯌꯥꯕꯅꯤ ꯏꯃꯥꯅ ꯑꯣꯂꯥꯐ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯄꯥꯝꯂꯤꯕꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯑꯣꯂꯥꯐꯅ ꯑꯗꯣꯝꯒꯤ ꯏꯄꯨꯔꯣꯏꯕꯅ ꯑꯩꯕꯨ ꯑꯋꯥꯡꯂꯣꯝꯗ ꯂꯩꯕ ꯂꯝꯗꯝꯁꯤꯡꯗ ꯈ꯭ꯔꯤꯁꯇꯤꯌꯟ ꯙꯔꯃ ꯁꯟꯗꯣꯛꯅꯕꯒꯤꯗꯃꯛ ꯊꯥꯈꯤꯕꯅꯤ ꯊꯕꯛ ꯑꯗꯨ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯆꯦꯂꯦꯟꯖꯤꯡ ꯑꯃ ꯑꯣꯏꯈꯤ ꯑꯗꯣꯝꯅꯗꯤ ꯊꯕꯛ ꯑꯁꯤ ꯏꯔꯥꯏ ꯂꯥꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ ꯆꯍꯤ ꯂꯤꯁꯤꯡ ꯂꯤꯔꯕ ꯂꯝꯗꯝꯁꯤꯡꯗꯨꯒꯤ ꯑꯔꯤꯕ ꯋꯥꯔꯤ ꯀꯌꯥ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯀꯌꯥ ꯃꯈꯣꯏꯅ ꯃꯇꯝ ꯀꯨꯏꯅ ꯊꯥꯖꯔꯛꯂꯕ ꯂꯥꯏꯅꯤꯡ ꯀꯌꯥꯕꯨ ꯊꯨꯒꯥꯏꯗꯨꯅ ꯃꯤꯌꯥꯝꯗꯨꯒꯤ ꯄꯨꯛꯅꯤꯡꯕꯨ ꯑꯣꯜꯍꯟꯕ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕ ꯊꯕꯛꯂ ꯑꯩꯅ ꯅꯈꯣꯏꯒꯤꯗꯃꯛ ꯇꯧꯔꯨꯔꯤꯕ ꯊꯕꯛ ꯑꯗꯨꯒꯤꯗꯃꯛ ꯑꯩ ꯃꯅꯥ ꯈꯔ ꯄꯥꯝꯃꯤ ꯍꯥꯏꯔꯛꯂꯤ ꯏꯃꯥꯅ ꯅꯪꯅ ꯄꯥꯝꯂꯤꯕꯁꯤ ꯁꯅꯥꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯑꯣꯂꯥꯐꯅ ꯑꯩꯒꯤ ꯑꯄꯥꯝꯕꯁꯤ ꯑꯗꯣꯝꯅꯗꯤ ꯈꯪꯕꯤꯔꯤꯕꯅꯤ ꯑꯩ ꯑꯗꯣꯝꯒꯤ ꯏꯄꯨꯔꯣꯏꯕꯒꯤ ꯂꯟ ꯊꯨꯝꯁꯤꯡ ꯑꯗꯨ ꯄꯥꯝꯃꯤ ꯍꯥꯏꯔꯛꯂꯤ ꯔꯥꯅꯤ ꯏꯃꯥꯅ ꯃꯗꯨꯒꯤ ꯁꯅꯥ ꯂꯨꯄꯥꯁꯤꯡꯗꯨ ꯋꯥꯔꯤꯗ ꯂꯩꯕꯒꯤ ꯋꯥꯅꯤ ꯑꯁꯦꯡꯕ ꯅꯠꯇꯦ ꯍꯥꯏꯔꯛꯂꯤ ꯑꯣꯂꯥꯐꯅ ꯅꯠꯇꯦ ꯃꯗꯨ ꯑꯁꯦꯡꯕꯅꯤ ꯑꯩꯒꯤ ꯃꯤꯠꯃꯛꯅ ꯎꯈ꯭ꯔꯕꯅꯤ ꯃꯗꯨꯒꯤ ꯁꯅꯥꯁꯤꯡꯗꯨ ꯃꯤ ꯑꯃꯅꯤ ꯈꯛꯇꯅ ꯄꯨꯕ ꯉꯝꯒꯗꯕ ꯅꯠꯇꯦ ꯑꯗꯨꯒ ꯃꯗꯨꯗ ꯂꯩꯈꯤꯕ ꯂꯨꯄꯥꯁꯤꯡ ꯑꯗꯨꯅ ꯑꯗꯣꯝ ꯏꯔꯣꯏꯗꯨꯅ ꯁꯥꯟꯅꯕ ꯌꯥꯒꯗꯧꯔꯤꯕꯅꯤ ꯔꯥꯅꯤ ꯏꯃꯥꯅ ꯀꯔꯤꯒꯨꯝꯕ ꯑꯗꯨꯛ ꯌꯥꯝꯕ ꯁꯅꯥ ꯂꯨꯄꯥ ꯑꯗꯨ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅ ꯇꯁꯦꯡꯅ ꯄꯥꯏꯔꯝꯂꯒꯁꯨ ꯑꯩꯕꯨ ꯊꯥꯖꯧ ꯑꯣꯂꯥꯐ ꯑꯩꯉꯣꯟꯗ ꯃꯗꯨꯒꯤ ꯃꯔꯝꯗ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯦ ꯍꯥꯏꯔꯛꯂꯤ ꯑꯣꯂꯥꯐꯅ ꯑꯩꯗꯤ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨ ꯊꯥꯖꯗꯦ ꯑꯣꯏꯗꯕꯅꯦ ꯈꯜꯂꯤ ꯑꯗꯣꯝꯁꯤ ꯃꯃꯥꯡꯒꯤ ꯃꯇꯝꯗꯗꯤ ꯏꯆꯝ ꯆꯝꯕ ꯅꯣꯔꯃꯦꯟꯗꯤꯒꯤ ꯅꯤꯡꯉꯣꯜ ꯑꯃ ꯑꯣꯏꯍꯧꯕꯅꯤ ꯑꯗꯨꯒ ꯉꯁꯤꯗꯤ ꯄꯨꯡꯑꯣꯟ ꯑꯣꯜꯂꯝꯃꯦ ꯏꯆꯝ ꯆꯝꯕ ꯅꯨꯄꯤ ꯑꯃꯅ ꯁꯤꯗꯤ ꯏꯪꯂꯦꯟꯒꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ ꯅꯪꯅ ꯃꯐꯝꯁꯤ ꯌꯧꯔꯛꯄ ꯉꯝꯕ ꯍꯥꯏꯕꯁꯤ ꯃꯁꯤꯒꯤꯗꯃꯛ ꯅꯊꯧꯅꯥ ꯑꯃꯗꯤ ꯍꯩꯁꯤꯡꯕ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯣꯝꯁꯤ ꯑꯩꯅ ꯈꯟꯕꯗ ꯅꯄꯨꯔꯣꯏꯕꯒꯤ ꯁꯅꯥ ꯂꯨꯄꯥꯁꯤꯡꯗꯨ ꯄꯨꯗꯨꯅ ꯅꯄꯥꯝ ꯅꯣꯔꯃꯦꯟꯗꯤꯗ ꯑꯃꯨꯛ ꯍꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯑꯃꯨꯛ ꯂꯩꯔꯨꯒꯦ ꯈꯟꯕ ꯃꯥꯜꯂꯤ ꯅꯪꯒꯤ ꯑꯔꯣꯟꯕ ꯃꯔꯤ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯤ ꯍꯥꯏꯔꯛꯂꯤ ꯔꯥꯅꯤ ꯏꯃꯥꯅ ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯀꯤꯍꯜꯂꯤꯕꯔꯥ ꯑꯣꯂꯥꯐ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ ꯑꯣꯂꯥꯐꯅ ꯅꯠꯇꯦ ꯑꯁꯦꯡꯕꯅꯤ ꯑꯗꯣꯝꯁꯨ ꯑꯁꯦꯡꯕꯁꯤ ꯈꯪꯅꯤꯡꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯣꯂꯥꯐꯅ ꯃꯅꯥꯏ ꯑꯃꯗ ꯌꯥꯊꯪ ꯄꯤꯗꯨꯅ ꯀꯥ ꯑꯁꯤꯗ ꯑꯉꯥꯡ ꯑꯅꯤꯈꯛ ꯄꯨꯗꯨꯅ ꯆꯪꯉꯛꯂꯤ ꯍꯧꯖꯤꯛ ꯄꯨꯁꯜꯂꯛꯏꯕ ꯑꯉꯥꯡ ꯑꯅꯤꯁꯤ ꯔꯥꯅꯤ ꯏꯃꯥꯅ ꯑꯔꯣꯟꯕ ꯃꯔꯤ ꯊꯝꯗꯨꯅ ꯂꯣꯟꯅ ꯄꯣꯛꯄ ꯃꯆꯥ ꯑꯣꯏꯔꯝꯂꯤ ꯃꯁꯤꯕꯨ ꯑꯣꯂꯥꯐꯅ ꯄꯨꯗꯨꯅ ꯆꯪꯉꯛꯄ ꯑꯁꯤꯗ ꯏꯃꯥꯁꯨ ꯉꯛꯅ ꯌꯦꯡꯂꯤ ꯑꯣꯂꯥꯐꯅ ꯑꯩꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡꯁꯤꯗ ꯕꯂꯤ ꯀꯠꯄꯒꯤ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯌꯥꯎꯏ ꯃꯗꯨꯗ ꯑꯉꯥꯡꯁꯤꯡꯁꯤ ꯁꯤꯖꯤꯟꯅꯔꯛꯄ ꯌꯥꯏ ꯍꯥꯏꯔꯛꯂꯤ ꯏꯃꯥꯅ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯔꯛꯂꯕꯗꯤ ꯑꯩꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯗꯥꯏꯇ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯛꯂꯤ ꯑꯣꯂꯥꯐꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯋꯥꯈꯟꯗꯨ ꯃꯨꯟꯅ ꯈꯟꯊꯔꯒ ꯀꯔꯤ ꯇꯧꯕꯅ ꯐꯒꯗꯒꯦ ꯍꯥꯏꯕꯗꯨ ꯈꯜꯂꯨ ꯑꯗꯨꯒ ꯑꯃꯅ ꯋꯥꯈꯟꯗꯨ ꯈꯟꯕꯗ ꯃꯇꯝ ꯌꯥꯝꯅꯗꯤ ꯆꯪꯍꯟꯒꯅꯨ ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯅꯇꯦꯡ ꯌꯥꯎꯗꯅ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨ ꯑꯩꯅ ꯐꯪꯈꯤꯕ ꯊꯣꯛꯂꯕꯗꯤ ꯅꯪꯁꯨ ꯑꯩꯅ ꯗꯔꯀꯥꯔ ꯑꯃꯠꯇ ꯑꯣꯏꯔꯛꯂꯔꯣꯏ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛ ꯔꯥꯅꯤ ꯏꯃꯥꯁꯨ ꯃꯊꯥ ꯌꯥꯝ ꯁꯥꯅ ꯂꯩꯍꯧꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯐ꯭ꯔꯦꯗꯤꯁꯅ ꯂꯩꯔꯤꯕ ꯎꯞꯁꯥꯂꯥꯔꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯐ꯭ꯔꯦꯗꯤꯁꯁꯤ ꯑꯉꯧꯕ ꯐꯤ ꯁꯦꯠꯍꯟꯗꯨꯅ ꯂꯥꯏꯄꯨ ꯃꯌꯥꯝꯁꯤꯅ ꯂꯥꯏ ꯈꯣꯏꯔꯝꯕꯤꯅꯕ ꯀꯟꯅ ꯇꯧꯔꯤ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯊꯧꯔꯝꯁꯤꯗ ꯂꯥꯏꯄꯨꯁꯤꯡ ꯑꯁꯤꯅ ꯐ꯭ꯔꯦꯗꯤꯁꯇ ꯃꯍꯤ ꯃꯄꯤ ꯊꯛꯈ꯭ꯔꯦ ꯐ꯭ꯔꯦꯗꯤꯁꯁꯨ ꯃꯁꯤ ꯊꯛꯎꯕꯗꯒꯤ ꯃꯁꯥꯁꯦ ꯋꯥꯟꯊꯔꯛꯇꯨꯅ ꯃꯌꯥꯝ ꯆꯪꯗꯅ ꯅꯨꯡꯄꯥꯛ ꯃꯊꯛ ꯑꯃꯗ ꯍꯤꯞꯍꯟꯈ꯭ꯔꯦ ꯑꯗꯨꯒ ꯃꯃꯥꯏꯗ ꯐꯤ ꯑꯉꯧꯕ ꯑꯃ ꯀꯨꯞꯁꯟꯗꯨꯅ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜꯁꯤ ꯊꯥꯡ ꯑꯃꯒꯤ ꯃꯇꯦꯡꯗꯒꯤ ꯐ꯭ꯔꯦꯗꯤꯁꯀꯤ ꯃꯃꯥꯏꯁꯤꯗ ꯇꯥꯍꯜꯂꯤ ꯃꯁꯤꯗꯒꯤ ꯐ꯭ꯔꯦꯗꯤꯁꯁꯤ ꯃꯪꯂꯥꯟ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯄꯤꯛꯂꯤꯉꯩꯒꯤ ꯁꯤꯟ ꯑꯃꯈꯛ ꯎꯔꯤ ꯃꯁꯤꯗ ꯃꯍꯥꯛꯅ ꯎꯃꯪꯁꯤꯗ ꯁꯨꯝ ꯆꯦꯜꯂꯝꯕꯗꯒꯤ ꯎꯆꯦꯛ ꯑꯣꯟꯗꯨꯅ ꯑꯃꯨꯛ ꯄꯥꯏꯈ꯭ꯔꯦ ꯃꯐꯝꯁꯤꯒꯤ ꯑꯀꯣꯏꯕꯁꯤ ꯁꯨꯝ ꯌꯦꯡꯉꯛꯄꯗ ꯐ꯭ꯔꯦꯗꯤꯁꯅ ꯈꯨꯡꯒꯪ ꯈꯔ ꯑꯋꯥ ꯑꯅꯥ ꯇꯥꯕꯒꯤ ꯁꯛꯇꯝ ꯑꯁꯤ ꯎꯔꯤ ꯃꯌꯥꯝꯁꯤꯅꯁꯨ ꯐ꯭ꯔꯦꯗꯤꯁ ꯎꯕꯗ ꯀꯧꯗꯨꯅ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯔꯝꯃꯨ ꯍꯥꯏꯗꯨꯅ ꯇꯥꯟꯅꯔꯛꯂꯤ ꯃꯁꯤꯗꯒꯤ ꯐ꯭ꯔꯦꯗꯤꯁꯁꯤ ꯎꯃꯪꯒꯤ ꯃꯐꯝ ꯈꯪꯗꯕ ꯖꯒꯥ ꯑꯃꯗ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯄꯒꯨꯝ ꯇꯧꯔꯤ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇꯁꯨ ꯎꯆꯦꯛ ꯑꯃꯅ ꯏꯪꯒꯤꯠ ꯇꯧꯔꯝꯗꯨꯅ ꯃꯍꯥꯛꯀꯤ ꯂꯝꯕꯤ ꯇꯥꯛꯄꯒꯤ ꯃꯑꯣꯡꯗ ꯄꯥꯏꯈ꯭ꯔꯦ ꯐ꯭ꯔꯦꯗꯤꯁꯁꯨ ꯍꯧꯒꯠꯇꯨꯅ ꯎꯆꯦꯛꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯏꯪꯂꯦꯟ ꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯍꯦꯔꯜꯁꯤ ꯃꯍꯥꯛꯀꯤ ꯑꯅꯤꯡꯕꯁꯤ ꯅꯤꯡꯊꯧ ꯀꯅꯨꯅ ꯊꯤꯡꯉꯛꯄꯗꯒꯤ ꯌꯥꯝ ꯁꯥꯎꯅ ꯃꯊꯟꯇ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯀꯅꯨꯅ ꯊꯥꯔꯛꯄ ꯂꯥꯟꯃꯤ ꯈꯔ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯁꯥꯗ ꯌꯦꯞꯂꯤꯕ ꯈꯨꯠꯂꯥꯏ ꯅꯨꯡꯂꯥꯏ ꯂꯣꯏꯅ ꯃꯨꯟꯈ꯭ꯔꯦ ꯑꯗꯨꯒ ꯍꯦꯔꯜꯕꯨ ꯐꯥꯗꯨꯅ
Kanut ki manak pudu changakli tauri bumong seda Herald su saw the loire kanuna Herald bu phadon porak le balan mi singsi ka sida ki thok ro haiduna ingi loina tawkre ka sida hujik makhoi ani khakta lehori Herald na kitang saurapna kanutta aingon nangna asugumba thong cha thari basi aran ba thabak ni hairi kanuna nang hujik phawa aingon da sauri haiba aina su khangi harali Herald na asaw ba haiba ai saw ba khata nate hujik ai mi hatuna I thakning bagi aram khorang bu pok libani kanuna madu aina su khangi adu orabasu nangbu ai ga wari sana nambagi dama ka sida porak libani ai nangondagi mateng ma pami harakli Herald na kari ai mateng pami haga wafam adu aingonda phongdok tringai nako adu hana khanthau yadro mamangda sunang na aingonda oiroi da bawa sakayam sakhrabani hairi kanun lanpham si haurakpadagi nangsi ai gi achanba mi ni hojik su oiri Herald na nangna aingonda hainingba wafam jingdudi phongdok jo adubu aina nangi wafam da amuhanna thajaduna ingadaba leitre kanun nangbo aina Norway gi ningthau oilabasu aina haibase illaroidara Herald madugi damaktadi aina nangondagi mateng lawgadaba leite yambaga aiga hanana wafam ama yana khrabani mahak hek leikhidabaga Norway pumbagi ningthaugi khubam adu aingonda pigani haibagi yanaba ma leikre kanun hoi ningthaugi khubam adu mahaki machanupagi oikhibasu yai aina khanbada nangsi Herald nangi neyamba Olaf ase nangna masak munna khangdaba mali magi magun khangdaba mali mahaki machanupa ama lei mamingna Magnus kaubani hojik mahak pungkak chawre chai 33 muk phare masam oso adumak phana horokbani wafam si nangi neyamana losan duna thamli nangna su masibu thigatribasi nangi khwaidagi apangba thawongni nangna di Norway gi ningthogi khubam ase nangi oiragani haina khanjari adubu madu aranmani tasengbadi Olaf ki machanupa Magnus ni oina khaktuna thamlibani nangonda apangba siribani Herald na nangna mamangda su aigi imung manungbu thugaina sin khrabani ngasina amuk ichin inausi kaina hanaba amuk silakli kanuna nangnadi nangi neyamba Olaf pu thajari adubu nayamba Olaf nadi hanana thorang asi loi khrabani nangsu ningthogi khubam madu phange harabadi matam ngaiduna leigadaba natte ainadi khubam madu nangonda sinaba ngambagi pawara du lei masidagi Herald su wakan kitang khandaraktuna kanutta aingonda nangna pamleba mateng aduna karino haiduna hangkhre masidagi sense hongkhiduna London gi senapati oiramba Godwin si Herald gi manakta ka macha amda purga changakli Herald na Godwin da matamdu da nangna ibu kankhribedo karigino haiduna hangli Godwin na wahangdu mangasidi aingonda isana isada hangjaribani aina nangbu kankhribedo karigino Herald na matamdu da aina chatkiba keragat khongchat adu mafam sigi ningthogi lanmi singna thingkibani tanjadu da nang changchalaktuna aibu chen khinabagi tanjadu pikhibani mafam sida thokiba thogdo adu aina aikhogi miyoi singda tamunabagi damak nangna aibu kankibani ina lanmi mya ama khomduna mafam sida laman khumba lakani habasi nangna su khanglibani thabak singdu aigi damak nangna pangthoklibadu karigino haiduna kupna hankalakli Godwin na matamduda aina nangbudi kanba ngamki aduga England budi kanba ngamkide mafam se aikhogi ningthauna ariba jaga singsi semkat sagatpa amata tawkhide chawkhatpa amata porakhide nangna laman khumba laktuna nakhoi gi pandamadu pangthoklaba matung mafam se nangna aingonda amuhana sinagani khanbadagi matamduda aina nangbu kankibani aina khallibasi mafam sigi yaiphanabagi damak khanbani aidi aikoi gi future si yam sang sangna yengwasi pamjai aduna matam chuppada mafam khudimakta situation khudimakta aigi oiba jaga ama kannaba hotna jabani Herald na hojik aikoi gi ningthau kanutna nakhoi gi rani imabu thiribani hojik phawba mahak phangba kauba leitre Godwin na mahak su achamba nupi nate mahaki punsi khongchat yam sang sangna yengba heibani aina khanbada mahaki lejariba sanalupa sing adu nakhoi gi khutagi kannabagi damak lotpo oiramgani hairi Herald na kari mahaki sana haiba Godwin na aikoi gi maharani ima Europe ki khwaidagi paisa paibi nupi ni wafam si nakhoi na so hana khangamgani hairi Herald na khangde adubu mahaki leifamdi kanana khangamgani habasi ai chapchana khangye haramlaga Herald si ka sidagi thokige tawri masida Godwin na khamduna ngaikho Rajkumar Herald aina nangi punchibu kankibani aduna ngasidi ai khutta pulliba yoling asi nangna thado amu hairi Herald na hoi nangna aibu kanbiki haiba ai khangi aduga aina su na punchi du sigedabadagi kallabani haramlaga chatkri masidagi sensi upsala romda mu lakre hojik Fredisi mahakna tanar ilba uchekchi khongul liduna sumsum lakpada uchekchi jaga amada tungduna yam kanna khongdo leramle masida Fredisna changsalubada makhoi gi tantric si phamdo leramle tantric sina nangna aibu thiba phanglaba natra hairakli Fredisu igangakna tantric sida adom kanano haidun hangjari tantric sina haukiba matam su aini hojiki matam su aini aduga tungi lambi su aini aigi maramdagi nangsu mafamsi yorok libani
ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯁꯜꯂꯛꯎ ꯅꯍꯥꯛ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯁꯛ ꯇꯥꯛꯂꯨ ꯂꯥꯎ ꯍꯥꯏꯗꯨꯅ ꯇꯥꯟꯇ꯭ꯔꯤꯛꯁꯤꯒꯤ ꯃꯈꯨꯠꯁꯤ ꯇꯤꯡꯊꯣꯔꯛꯂꯤ꯫ ꯐ꯭ꯔꯦꯗꯤꯁꯨ ꯃꯃꯥꯡꯗ ꯔꯦꯒꯅꯔ ꯍꯣꯏꯅ ꯇꯧꯈꯤꯕꯒꯨꯝ ꯇꯥꯟꯇ꯭ꯔꯤꯛꯁꯤꯒꯤ ꯈꯨꯕꯥꯛꯁꯤꯗ ꯂꯦꯛꯂꯤ꯫ ꯇꯥꯟꯇ꯭ꯔꯤꯛꯁꯤꯅ ꯃꯆꯤꯟꯗ ꯑꯔꯣꯏꯕ ꯍꯥꯏꯗꯨꯅ ꯁꯣꯜꯂꯛꯂꯤ꯫ ꯐ꯭ꯔꯦꯗꯤꯁꯨ ꯋꯥꯐꯝꯁꯤꯗ ꯏꯉꯛ ꯉꯛꯅ ꯑꯗꯣꯝꯅ ꯑꯔꯣꯏꯕ ꯍꯥꯏꯕꯤꯔꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯇꯥꯟꯇ꯭ꯔꯤꯛꯁꯤꯅ ꯑꯩꯒꯤ ꯅꯥꯛꯇ ꯐꯝꯊꯔꯛꯎ ꯅꯨꯄꯤ ꯃꯆꯥ, ꯌꯥꯝ ꯊꯨꯅ ꯅꯪ ꯅꯁꯥꯗꯨ ꯆꯣꯛꯊꯔꯛꯂꯒꯅꯤ꯫ ꯅꯪꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯈꯤꯕ ꯈꯣꯡꯆꯠꯁꯤꯗ ꯀꯔꯤ ꯀꯔꯤꯗꯤ ꯎꯔꯛꯏ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯐ꯭ꯔꯦꯗꯤꯁꯅ ꯑꯩꯅ ꯐꯖ ꯐꯖꯔꯕ ꯃꯐꯝ ꯀꯌꯥ ꯑꯃ ꯊꯦꯡꯅꯔꯛꯏ ꯍꯥꯏꯔꯤ꯫ ꯇꯥꯟꯇ꯭ꯔꯤꯛꯁꯤꯅ ꯑꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄꯗꯤ ꯊꯦꯡꯅꯔꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯐ꯭ꯔꯦꯗꯤꯁꯅ ꯑꯩꯅ ꯂꯥꯟ ꯇꯧꯕꯤꯈ꯭ꯔꯕ ꯖꯒꯥ ꯑꯃꯁꯨ ꯎꯔꯛꯏ, ꯃꯐꯝꯗꯨꯗ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯃꯤꯑꯣꯏ ꯀꯌా ꯑꯃ ꯂꯩꯍꯧꯏ ꯍꯥꯏꯔꯤ꯫ ꯇꯥꯟꯇ꯭ꯔꯤꯛꯁꯤꯅ ꯑꯗꯨꯒ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯅꯪꯉꯣꯟꯗ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕꯒꯤꯗꯃꯛ ꯂꯥꯎꯗꯨꯅ ꯂꯩꯍꯧꯏ ꯅꯠꯇ꯭ꯔꯥ? ꯐ꯭ꯔꯦꯗꯤꯁꯅ ꯍꯣꯏ, ꯃꯈꯣꯏꯅ ꯑꯩꯉꯣꯟꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯂꯥꯎꯗꯨꯅ ꯂꯩꯍꯧꯏ꯫ ꯇꯥꯟꯇ꯭ꯔꯤꯛꯁꯤꯅ ꯃꯗꯨꯗ ꯅꯪꯅ ꯃꯈꯣꯏꯗ ꯀꯩꯗꯧꯕꯤꯔꯝꯃꯤ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯐ꯭ꯔꯦꯗꯤꯁꯅ ꯊꯧꯗꯣꯛ ꯑꯗꯨ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕꯗꯒꯤ ꯑꯩ ꯆꯦꯜꯂꯛꯈꯤ ꯍꯥꯏꯔꯤ꯫ ꯇꯥꯟꯇ꯭ꯔꯤꯛꯁꯤꯅ ꯃꯗꯨꯗꯤ ꯀꯔꯤꯒꯤ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯐ꯭ꯔꯦꯗꯤꯁꯅ ꯑꯩ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯗꯨ ꯒ꯭ꯌꯥꯟ ꯇꯥꯗꯦ꯫ ꯇꯥꯟꯇ꯭ꯔꯤꯛꯁꯤꯅ ꯋꯥ ꯑꯁꯤ ꯊꯠꯇꯨꯅ ꯅꯪ ꯑꯁꯦꯡꯕꯁꯤꯡꯗꯨ ꯈꯪꯂꯤꯕꯅꯤ ꯐ꯭ꯔꯦꯗꯤꯁ꯫ ꯐ꯭ꯔꯦꯗꯤꯁꯁꯨ ꯋꯥ ꯈꯤꯇꯪ ꯀꯜꯂꯞ ꯇꯧꯗꯨꯅ ꯑꯩꯅ ꯍꯥꯏꯔꯦꯗꯅ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯍꯥꯏꯗꯨꯅ꯫ ꯇꯥꯟꯇ꯭ꯔꯤꯛꯁꯨ ꯁꯥꯎꯒꯠꯂꯛꯇꯨꯅ ꯅꯪꯅ ꯈꯪꯂꯤꯕꯅꯤ, ꯅꯪꯅ ꯉꯥꯡꯂꯤꯕꯗꯨ ꯑꯣꯏꯗꯕꯅꯤ, ꯅꯪ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯆꯦꯟꯕ ꯌꯥꯔꯣꯏ, ꯅꯁꯥꯗ ꯑꯃꯗꯤ ꯑꯩꯉꯣꯟꯗ ꯃꯤꯅꯝꯒꯅꯨ꯫ ꯅꯪꯅ ꯈꯜꯂꯤꯕꯁꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯤ ꯍꯥꯟꯅꯅ ꯂꯣꯏꯅ ꯍꯩꯗꯨꯅ ꯄꯣꯛꯂꯛꯑꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯔꯥ? ꯃꯐꯝꯁꯤꯗꯒꯤ ꯇꯨꯡ ꯍꯟꯗꯨꯅ ꯆꯠꯄꯗꯤ ꯌꯥꯔꯣꯏ, ꯁꯨꯞꯅ ꯈꯛꯀꯤ ꯃꯥꯡꯂꯣꯝꯗ ꯆꯠꯄꯗꯤ ꯌꯥꯒꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯗꯤ ꯃꯐꯝꯗꯨꯗꯒꯤ ꯆꯦꯟꯗꯨꯅ ꯂꯥꯛꯂꯦ, ꯍꯧꯖꯤꯛꯇꯤ ꯈꯨꯗꯣꯡꯊꯤꯕꯁꯤ ꯍꯦꯟꯅ ꯆꯥꯎꯕ ꯍꯦꯟꯒꯠꯈ꯭ꯔꯒꯅꯤ꯫ ꯋꯥꯐꯝꯁꯤ ꯍꯥꯏꯗꯨꯅ ꯇꯥꯟꯇ꯭ꯔꯤꯛꯁꯤ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯐ꯭ꯔꯦꯗꯤꯁꯁꯨ ꯃꯁꯥꯁꯤ ꯏꯊꯛ ꯊꯛꯀꯟꯅ ꯑꯗꯨꯃꯛ ꯌꯦꯡꯖꯔꯤ꯫ ꯇꯥꯟꯇ꯭ꯔꯤꯛꯁꯤꯅ ꯑꯔꯣꯏꯕꯗ ꯑꯩꯕꯨ ꯑꯃꯨꯛ ꯍꯟꯅ ꯊꯤꯕ ꯂꯥꯛꯂꯒꯅꯨ ꯍꯥꯏꯔꯝꯂꯒ ꯃꯐꯝꯁꯤꯗꯒꯤ ꯈꯪꯍꯧꯗꯅ ꯃꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯐ꯭ꯔꯦꯗꯤꯁꯁꯨ ꯃꯊꯟꯇ ꯉꯥꯏꯈꯣ ꯆꯠꯄꯤꯈꯤꯅꯨ ꯍꯥꯏꯗꯨꯅ ꯁꯣꯟꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯏꯪꯂꯦꯟ ꯂꯣꯝꯗ ꯂꯥꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯃꯥꯔꯁꯤꯌꯥꯒꯤ ꯁ꯭ꯇ꯭ꯔꯣꯏꯅꯥ ꯑꯁꯤ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤ ꯈꯔꯒ ꯂꯟꯗꯟ ꯁꯤꯇꯤꯁꯤꯗ ꯀꯅꯨꯠꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯁ꯭ꯇ꯭ꯔꯣꯏꯅꯥꯅ ꯅꯤꯡꯊꯧ ꯀꯅꯨꯠ, ꯑꯩ ꯃꯥꯔꯁꯤꯌꯥꯒꯤ ꯅꯤꯡꯊꯧꯅꯤ꯫ ꯀꯅꯨꯠꯅ ꯃꯥꯔꯁꯤꯌꯥꯒꯤ ꯁ꯭ꯇ꯭ꯔꯣꯏꯅꯥ, ꯑꯩꯅꯁꯨ ꯇꯔꯥꯝꯅ ꯑꯣꯛꯂꯤ꯫ ꯑꯩꯅ ꯅꯪꯕꯨ ꯅꯤꯡꯁꯤꯡꯂꯤ, ꯅꯍꯥꯟ ꯃꯐꯝꯁꯤꯗ ꯊꯣꯛꯈꯤꯕ ꯂꯥꯟꯐꯝ ꯑꯗꯨꯗ ꯅꯪꯅꯁꯨ ꯑꯩꯈꯣꯏꯒꯤ ꯏꯊꯛꯇ ꯂꯥꯟꯗꯥꯔꯛꯄ ꯌꯥꯕꯅꯤ, ꯑꯗꯨꯕꯨ ꯅꯪꯅ ꯇꯧꯔꯝꯗꯕꯤ ꯍꯟꯗꯨꯅ ꯆꯠꯈꯤꯕꯅꯤ꯫ ꯊꯧꯑꯣꯡꯗꯨꯒꯤꯗꯃꯛ ꯑꯩꯅ ꯑꯗꯣꯝꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯂꯤ, ꯑꯗꯨꯕꯨ ꯅꯪꯅ ꯊꯕꯛ ꯑꯗꯨ ꯇꯧꯕꯒꯤ ꯃꯔꯝꯗꯨꯗꯤ ꯉꯁꯤ ꯐꯥꯎꯕ ꯈꯪꯗ꯭ꯔꯤ꯫ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯁ꯭ꯇ꯭ꯔꯣꯏꯅꯥꯅ ꯑꯩꯈꯣꯏꯅ ꯂꯥꯟꯊꯦꯡꯅꯔꯒ ꯈꯛꯇ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯐꯪꯒꯅꯤ ꯍꯥꯏꯕ ꯂꯩꯇꯦ, ꯂꯥꯟꯊꯦꯡꯅꯗ꯭ꯔꯕꯁꯨ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯑꯄꯥꯝꯕꯁꯤꯡꯁꯤ ꯐꯪꯕꯁꯨ ꯌꯥꯏ ꯍꯥꯏꯔꯤ꯫ ꯀꯅꯨꯠꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯉꯁꯤꯒꯤ ꯅꯨꯡꯗꯥꯡꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯃꯐꯝꯁꯤꯗ ꯄꯥꯔꯇꯤ ꯑꯃ ꯂꯩ, ꯃꯁꯤꯗ ꯑꯗꯣꯝꯁꯨ ꯌꯥꯎꯕꯤꯔꯣ꯫ ꯇꯥꯟꯖꯥ ꯐꯪꯂꯕꯗꯤ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯒꯤꯗꯃꯛ ꯐꯪꯐꯝ ꯊꯣꯛꯄ ꯃꯅꯥ ꯃꯊꯨꯝꯗꯨꯁꯨ ꯌꯦꯟꯊꯣꯛꯅꯕ ꯇꯧꯔꯒꯦ ꯍꯥꯏꯔꯤ꯫ ꯃꯁꯤꯗꯒꯤ ꯀꯅꯨꯠ ꯑꯃꯗꯤ ꯃꯥꯔꯁꯤꯌꯥꯒꯤ ꯁ꯭ꯇ꯭ꯔꯣꯏꯅꯥ ꯀꯣꯅꯨꯡꯁꯤꯗ ꯄꯨꯟꯅ ꯆꯪꯃꯤꯟꯅꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯑꯣꯂꯥꯐꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯔꯥꯅꯤ ꯏꯃꯥꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯔꯥꯅꯤ ꯏꯃꯥ ꯃꯊꯟꯗ ꯀꯥ ꯃꯆꯥꯁꯤꯗ ꯎꯪꯗꯨꯅ ꯐꯝꯂꯒ ꯂꯩꯔꯤ꯫ ꯇꯥꯟꯖꯥꯁꯤꯗ ꯑꯣꯂꯥꯐꯅ ꯀꯥꯁꯤ ꯉꯥꯛ ꯁꯦꯟꯅꯕ ꯊꯝꯂꯤꯕ ꯅꯤꯄꯥ ꯑꯁꯤ ꯍꯦꯔꯜꯅ ꯋꯥꯟꯊꯍꯟꯗꯨꯅ ꯀꯥꯁꯤ ꯊꯣꯡ ꯍꯥꯡꯇꯣꯛꯇꯨꯅ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯍꯦꯔꯜꯅ ꯔꯥꯅꯤ ꯏꯃꯥ, ꯑꯩꯒꯤ ꯏꯃꯤꯡꯅ ꯍꯦꯔꯜ ꯁꯤꯒꯔꯁꯟ ꯀꯧꯏ ꯍꯥꯏꯗꯨꯅ ꯃꯐꯝꯁꯤꯗꯒꯤ ꯄꯨꯕ ꯌꯥꯕ ꯄꯣꯠ ꯆꯩ ꯀꯌꯥ ꯑꯃ ꯈꯣꯝꯖꯤꯟꯈ꯭ꯔꯦ꯫ ꯏꯃꯥꯅ ꯅꯪꯅꯗꯤ ꯑꯩꯕꯨ ꯀꯔꯝꯅ ꯊꯤꯔꯛꯏꯕ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯍꯦꯔꯜꯅ ꯍꯣꯏ, ꯊꯕꯛ ꯑꯁꯤ ꯏꯔꯥꯏ ꯂꯥꯏꯕ ꯊꯕꯛ ꯑꯃꯕꯨꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯑꯩꯗꯤ ꯑꯣꯂꯥꯐ ꯍꯦꯔꯜꯁꯟꯒꯤ ꯃꯅꯥꯎꯅꯨꯄꯥꯅꯤ꯫ ꯑꯩꯅ ꯃꯇꯝ ꯑꯃ ꯂꯟꯗꯟꯗ ꯂꯥꯛꯄꯗ ꯃꯁꯤꯒꯤ ꯀꯥꯁꯤꯗ ꯑꯗꯨꯃꯛ ꯇꯨꯝꯈꯤꯕꯅꯤ꯫ ꯑꯩꯈꯣꯏ ꯀꯥꯁꯤꯗꯒꯤ ꯊꯨꯅ ꯊꯣꯛꯅꯕ ꯇꯧꯔꯁꯤ ꯍꯥꯏꯗꯨꯅ ꯄꯣꯠ ꯆꯩ ꯈꯔ ꯌꯣꯝꯁꯤꯟꯗꯨꯅ ꯍꯦꯔꯜꯅ ꯔꯥꯅꯤ ꯏꯃꯥꯁꯤ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯂꯤꯐꯀꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯂꯤꯐꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯅꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤ ꯍꯤ ꯃꯆꯥ ꯑꯃꯗ ꯍꯥꯞꯆꯤꯟꯗꯨꯅ ꯊꯥꯡ ꯁꯣꯔꯤ ꯑꯃꯃꯝꯁꯨ ꯃꯁꯥ ꯃꯊꯛꯇ ꯊꯝꯕꯤꯈ꯭ꯔꯦ, ꯑꯗꯨꯒ ꯃꯊꯛꯁꯤꯗ ꯑꯃꯨꯛ ꯃꯩ ꯆꯥꯛꯄ ꯌꯥꯕ ꯆꯔꯨꯒꯨꯝꯕ ꯄꯣꯠ ꯀꯌꯥ ꯑꯃ ꯍꯥꯞꯆꯤꯜꯂꯤ꯫ ꯃꯁꯤꯗꯒꯤ ꯂꯤꯐꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯅꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛ ꯃꯩ ꯆꯨꯗꯨꯅ ꯍꯤ ꯑꯁꯤ ꯏꯁꯤꯡ ꯏꯌꯥꯏꯗ ꯏꯟꯊꯣꯛꯈ꯭ꯔꯦ꯫ ꯃꯆꯤꯟꯗꯁꯨ ꯌꯥꯝ ꯊꯃꯣꯏ ꯁꯣꯛꯅ, ꯃꯔꯨꯞꯁꯤꯡ, ꯉꯁꯤꯗꯒꯤ ꯀꯥꯏꯅꯔꯁꯤ, ꯅꯈꯣꯏ ꯑꯩꯒꯤꯗꯃꯛ ꯂꯥꯞꯂꯕ ꯂꯝꯗꯝ ꯑꯗꯨꯗꯒꯤ ꯂꯥꯛꯈꯤꯕꯅꯤ, ꯅꯈꯣꯏꯗꯤ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯂꯦꯟꯗ ꯁꯥꯟꯇꯤ ꯑꯣꯏꯅ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨꯀꯣ ꯃꯔꯨꯞ, ꯑꯩ ꯅꯈꯣꯏꯕꯨ ꯀꯥꯎꯕ ꯁꯨꯡꯉꯝ ꯉꯝꯂꯣꯏ, ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯑꯗꯨꯝ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯒꯅꯤ, ꯀꯥꯎꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ꯫ ꯃꯁꯤꯗꯒꯤ ꯂꯤꯐꯅ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯁꯣꯛꯇꯨꯅ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯒꯤ ꯑꯃꯨꯛ ꯁꯦꯕꯥ ꯇꯧꯕꯤꯔꯤ꯫ ꯇꯥꯟꯖꯥꯁꯤꯗ ꯅꯤꯄꯥ ꯑꯃ ꯂꯥꯛꯇꯨꯅ ꯂꯤꯐ ꯏꯔꯤꯛꯁꯟ, ꯅꯪꯕꯨ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧ ꯀꯅꯨꯠꯅ ꯂꯥꯛꯎ ꯍꯥꯏꯔꯤ ꯍꯥꯏꯗꯨꯅ ꯀꯧꯕ ꯂꯥꯛꯂꯤ꯫ ꯂꯤꯐꯅ ꯃꯐꯝꯁꯤꯗꯒꯤ ꯊꯨꯅ ꯊꯣꯛꯈ꯭ꯔꯣ ꯅꯣꯏ, ꯑꯩ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯤ, ꯑꯩ ꯂꯥꯛꯄ ꯉꯝꯂꯔꯣꯏ ꯍꯥꯏꯔꯛꯂꯤ꯫ ꯅꯤꯄꯥꯁꯤꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯩꯈꯣꯏꯒꯤꯁꯤ ꯅꯉꯣꯟꯗ ꯍꯥꯏꯖꯕ ꯂꯥꯛꯄ ꯅꯠꯇꯦ, ꯑꯣꯔꯗꯔ ꯇꯧꯕ ꯂꯥꯛꯄꯅꯤ ꯍꯥꯏꯔꯤ꯫ ꯃꯁꯤꯗꯒꯤ ꯂꯤꯐꯁꯨ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯃꯈꯣꯏꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯂꯟꯗꯟꯒꯤ ꯀꯣꯅꯨꯡꯁꯤꯗ ꯅꯤꯡꯊꯧ ꯀꯅꯨꯠꯅ ꯁꯤꯟꯗꯨꯅ ꯂꯥꯟ ꯃꯥꯏ ꯄꯥꯛꯄꯒꯤꯗꯃꯛ ꯄꯥꯔꯇꯤ ꯑꯃ ꯁꯤꯟꯗꯨꯅ ꯂꯩꯔꯤ꯫ ꯀꯅꯨꯠꯅ ꯃꯌꯥꯝꯗ
mayam hantak aikhoina matam kuinadagi khanduna laklaba lanpham adu ngasidi mai pakli makhoina aikhoigi lanjadraba miyoi singda chathakiba thabak thoram ngakpi pam thoktraba maran adugi damak ngasidi aikhoina laman khumba habdu ngamle masida mayamna su ngamjabi pangan thongna puthokduna lanpham asi mai paknabagi damak aikhoi masen amana amagi mateng pangnaki aduga lanpham si mai pakpada maru oiba thodang laukhiba miyoi khara su yauri makhoi khara sigi mana mathung khara pina su aina thorangduna leire masidagi sanalupa mayama kanut ki lanmi kharana upu thangjalakuna maru oiba mi khara phamliba si manakta thamlare hojik masida maru oiba mi khara phamliba sina leaf hoi heral hoi buni kanuna hanta aikhoina lanpham asi mai pakpada singthaningai oirba miyoi singsi kawpham sungdok thokte England gi ningthau ekmin mahak chahi nojarabasu mapa ethelred ki mahut chinduna thongna phana lanpham sida aikhoi gi mayokta lanthengna ki mahak cho aikhoina ikai khumna pham thoi mangondagi henba miyoi amasu leiri mahakna silakpa lalongna aikhoibu mai thiba nangadabadagi samna da lawrabani mahaki plan aduki matik phajai nupi oibi mahaksu mafam sida kauksanjari haiduna rani imasi kanut ki lanmi kharana pudu changakli masi ubda olafti masada angakpa mari sauningba phawri rani imabu mafam sida pudu laklibsi manano pairalane habasu olafna khangli kanut nachu imada bebhar magalonana makut chamdrop puchalaklaga mayamna phamlibsida phaman khare kanuna hojik makha taaduna mayam sida hoji aikhoigi thongna pharaba lanmi khara aina mayamna sak takjarake aikhoina khalludaba plan mayam puthokpa ngamba nipadu kanano khangbibra mayamna chu haibiu mahakpu karamna aikhoina ikai khumna utkani mahak adu atai kana sunate Greenlander leaf erection mahaki plan angakpani mahakna London gi thong asi thudekpa ngamgani haduna manglan amakak mangki ngasidi mahaki manglan adu mayamda thabak oina uttuna takle leaf nang amukta hogalu leaf su kanut ki yathangdagi mayam sigi mamangda hogalagli mayam su leaf pu thagatuna harauti amba phongdokli kanutna nangna nachanupi gi damak tawgadaba thaba asing adu hojikti mapung phaba habdu oirabani hojikti nangi nachan aina ningtamba pithoklabani aingondagi nangna apamba hayu nangi oiba lampa mara natraga topa mana pambra ikaigan dong heta hayu hairi leaf na aidi adomdagi karimta pamkiba laite aigi haibabu aina adomda sakki wasa adu mapung phana pangthokpa ngambagidama masidagi hen nungaiba laitre hairi kanuna adu rabadi aina nangonda mingthon ama piragani nangi babana mingchat thiba mi oikhrabasu nangdi mayamna ijat ama kaloinana leaf erection harba mingaji matam chupada ningsingduna lehorasanu haiduna leaf ki maming ama pikre mafam sida tiliba vikings mayam sichu leaf ki mingkhai bu sonduna yau langno leiri heralna leaf da ngasi gi party si leaf karam dawi nasada nungaiba philama phawbra hairi leaf na sanalupadagi masine hena apenba poi hairi kanun amung makha tarduna aduga leaf erection bu matam chupada support tawkhiba mahaki marup Herald Sigertson mahakna ingonda lanpham asi mai pakani haiduna thajaba piki mai so adum pakli aina masidagi hena penba leitre kanuna hojik maruoiba miyosingsi mathang thagatpa phongdolakli mathangdana Marcia gi Stroina mu onsalakli kanuna hojik miyoi amasu leiri mahakna lanpham sida aikhoida khut amata tharaktabi aikhoido oina support tawraki aina ju khangi mahakna tawriba thaba asi aingondagi apamba ama leibadagini nangna ingonda haninglibadu mayam mamangsida hekta hayu haiduna hogalankre Marcia gi Stroina so hogalaktuna Stroina na wafam dugi damakta thagachari aina domdagi nigadoribsi tasengna dongi di gift kumbani nakhoi mafam sidagi Scandinavia da mo hankhraga anda mafam sida maru mapang ama thamamba soidra pamramgani kanuna nangna hairibasi adomna mafam sigi ningthau oibasi pamlibara Stroina na asengmani aina khoina hankhrabakan mafam sigi ningthau oijauge aina khanbada apangba angang macha mana ningthau oiduna sasan tawbagi mahut mature oraba aigumba mana sasan tawbana phagani haina khalli ekmunchu Stroina ge wafam sida sauna yengali kanuna ngaktang khallaga tasengmani nangna ingondagi nirebadu tasengna gift kumbani aina piba ngamba gift kumbani aingonda soyena khudong cha ka doribani aige yanaba maru mapang amana mafam sida sasan tawdon lehauba habasi aigi di laibak yamna phabani adugi sumathakta khwaidagi matik chabasi nangni Stroina aina khangi nahak wakhan phajana khanba mini aduga thawna leina gi apamadu dong heta haibasu ngamli masina wafam ama thamkhraga mathangdana Norway gi ningthau Olaf Haraldsson khwaidagi thawna leiraba miyoini mahaki jahasna achenba isingda leptuna London gi chawraba thongsi thudekpada achauba thodang lawkhibani mahaki di aina ikhutmakna phangpham thokpa manasi piba hawragani haiduna kanuna sanalupa yawba upu ma thangtoraktuna Olaf ta pikre kanuna makha tarduna ngasi aikhoigi anoba punsi ma hawba numit asida aikoi mayamgi marakta
ꯐꯠꯇꯕ ꯃꯤꯑꯣꯏ ꯑꯃ ꯌꯥꯎꯕ ꯍꯥꯏꯕꯁꯤ ꯇꯨꯡꯗ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯛꯀꯅꯤ ꯀꯅꯨꯠꯀꯤ ꯋꯥꯐꯝꯁꯤꯗ ꯃꯌꯥꯝꯁꯤꯁꯨ ꯏꯪꯉꯛ ꯉꯛꯅ ꯂꯥꯡꯉꯝꯕꯗꯒꯤ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯈ꯭ꯔꯦ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤ ꯈꯔꯅꯁꯨ ꯀꯅꯨꯠꯀꯤ ꯁꯤꯡꯖꯪ ꯑꯃꯒ ꯁꯗꯟ ꯑꯃꯒꯁꯨ ꯄꯨꯗꯨꯅ ꯆꯪꯉꯛꯂꯤ ꯍꯧꯖꯤꯛ ꯃꯌꯥꯝꯁꯤꯁꯨ ꯄꯥꯈꯠꯅꯗꯨꯅ ꯑꯃꯅ ꯑꯃꯗ ꯃꯨꯟꯅ ꯌꯦꯡꯅꯗꯨꯅ ꯂꯩꯅ ꯀꯅꯨꯠꯅ ꯁꯤꯡꯖꯪ ꯑꯁꯤ ꯄꯥꯏꯗꯨꯅ ꯑꯀꯣꯏꯕꯁꯤꯗ ꯁꯨꯝ ꯆꯠꯇꯨꯅ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯃꯤꯑꯣꯏ ꯑꯃ ꯌꯥꯎꯔꯦ ꯇꯨꯡꯗ ꯑꯩꯈꯣꯏꯗ ꯅꯝꯊꯥꯛ ꯇꯧꯔꯛꯀꯗꯕ ꯈꯨꯗꯣꯡꯊꯤꯕ ꯂꯥꯛꯀꯗꯕ ꯃꯅꯝ ꯅꯝꯕ ꯃꯤꯑꯣꯏ ꯑꯃ ꯌꯥꯎꯔꯦ ꯍꯧꯖꯤꯛꯁꯨ ꯀꯥꯁꯤꯃꯛꯇꯗ ꯂꯩꯔꯤ ꯃꯤꯉꯣꯟꯗ ꯅꯝꯊꯥꯛ ꯇꯧꯕ ꯍꯩꯕ ꯃꯁꯥꯅ ꯁꯛꯈꯤꯕ ꯋꯥꯁꯛ ꯉꯥꯛꯄ ꯉꯝꯗꯕ ꯃꯕꯨꯛꯆꯦꯜ ꯁꯦꯡꯗꯕ ꯃꯤꯑꯣꯏ ꯑꯃ ꯌꯥꯎꯔꯤ ꯑꯩꯅ ꯃꯉꯣꯟꯗꯒꯤ ꯍꯧꯖꯤꯛ ꯅꯝꯊꯥꯛꯀꯤ ꯃꯅꯝ ꯅꯝꯂꯤ ꯑꯩꯅ ꯃꯉꯣꯟꯗꯒꯤ ꯍꯧꯖꯤक ꯀꯂꯛꯃꯤ ꯍꯧꯕꯒꯤ ꯃꯅꯝ ꯅꯝꯂꯤ ꯍꯧꯖꯤक इखंग खंगौदना कनुत्की लानमी खरना मार्शियागी स्ट्रोइना फाजनदुना थमख्रे ngasaiदगी कनुना हारिबा मियोइसी स्ट्रोइना ओइदुना लेरमली तौरिबा मोंगसिदा मयामसिसु इंगकगना येंगनारि स्ट्रोइना नदी नखोइना अदुमना तौगनु अदुमना तौरबदी आइगी लानमीसिंगना नखोइदा सोइदना अटैक तौरकनी हाइरि कनुना नंगी लानमीसिंगदु आइना हानना हातोख्रबनी नंगी लेमहौरिबा लानमीसिंगदुसु आइखोइना कोइसनदुना लैख्रबनी स्ट्रोइनासु सदनसिदा हिप हिपना नंगना इंगोंदा थबा असि तौगदोरिबसि करिगिनो हाइदुना हंगजरी कनुना मरमदी स्ट्रोइना नंग नति आइनी इंग्लैंड की निंगथौ ओइगदोरिबसि आइनी हाइदुना स्ट्रोइना गे मंगक समसि कक्थतुना हातोख्रे तौरिबा थौंगसिदा अंगांग ओइबा एकमुंदी मसादा नुंगाइजबा फिल्म फाउदुना मोमो नोकना लेजरी ओलाफना कनुत्ता नंगना हाइरिदुनादि नंगना इंग्लैंड की सिंहासन असिदा फमगदोरिबरा हाइदुना हंगली कनुना मानी मफमसिदा आइना निंगथौ ओइना फमगदोरिबनी मफमसिगी शासनसु एकमुनगा आइगा वा तानादुना शासन तौनबा होटनागनी मसिदा नंगोंदा नुंगाइतबा अपनबा लेब्रा हाइदुना हंगली ओलाफना लई नंगना तौरिबसि याम फजबा नियमनि हाइदुना फागी ताथोरकली मयामसिसु हरावबा फोंदोक्तुना यौ यौ लांगदुना लैख्रे ओलाफना ngasiदगी कनुना इंग्लैंड कौबा लमदम असि इंगना चिंगना पानबा ओइहौरसनु ngasi अइखोना पांगथोकलिबा थबा असि ममांगैदा लैबिरंबा रेगनर लोडब्रुक अमदि मचानुपा बियोन एंड हाइनबो ngamlamba थबक नते मयामसिसु हरावबा फोंदोक्तुना यौ यौ लांगदुना लैरि कनुत्सु मयाम पुन्ना चाकलेन असि चामिननबगीदमक महाकी चौकरीसिदा फमथरगले मसिदा अंगांग ओइरबा एकमुन्ना नंग मफमसिगी शासनसि हाना करीमता खंगबसु नतना मपुंग फाना पांगथोकपा ngamगदोरिब्रा हाइदुना हंगली कनुना नंगना नखोइगी अंगम अथौसिंगसि फजना येंगसनगदबनी मसिना नंगी दायित्वनी नंगना थबासि फजना तौरिखै शासनसि अकायबा करीमता लेरोय नंगना अइंगोंदा कीगनु ngasiगी नुमिसिदा नंगबुसु अइना चिंगनबा लेरमगदी मियोय अनि सुना ngak अचि ततलमगनी सोमदना ओलाफना मनावपा हेरल्दा अइ ngasiदी नंगोंदा साउनिंगबा फाउई हाइरि हेरल्ना खंगसनदबा सादुना करिगिनो हाइदुना हंगली ओलाफना नंग अइना साउरिबसिगी मरम खंगनिबनी खंगसनदबा तौगनु हाइदुना रानी इमादा येंगकली हुजिक ओलाफना हेरल्दा साउरिबसि महाकना लोसनदुना थमलुरबा रानी इमाबु मनावपा हेरल्ना पुदुना थोलकपासिदा याम कन्ना साउरिबनी हेरल्ना अइना नंगी मायोक्ता थबा असि तौबगी मरमदी नंगना अइंगोंदा वा लोटपगिनी अइसि नॉर्वेगी कोना ओइहौगदबा निंगथौगी ककाने हाबसि इयाम नंगना अइंगोंदा लोसनदुना थमलमलिबा करिगिनो ओलाफना अइदि ngasisu ibani yanakiba wafamdu hongba leitri ai leitraba matung नॉर्वेगी निंगथौसि नंगना ओइहौगदोरिबनी हाइरि हेरल्ना वफमदु लेरगा नंगी नाजानो पामा लei हाइबसि अइंगोंदा लोटलिबसिना करिगी मदु नंगी असोइबनी हाइरि सोमदना कनुना रानी इमादा अदोम लौसिंग यामना लेबी थौना लेबी नुपीनी हाइरि इमाना मु कनुता नंदी तमथीबा मियोय अमनी हाइरकली कनुना अदुदि करिगी अइना हुजिक स्ट्रोइनाबु मंगा कक्तुना हातखिबगी दमक्तरा मसिदि तौदे यादबा थबकनी पुक्चेन सेंगदबा मियोय अमा अइखोइगी मरक्ता लेबा हाइबसि तुंगी पुंसीदा अइंगोंदा शांतिगी लंबी सि कायरकनी नंगोंदासु अकायबा कया अमा लाकनी रानी इमाना अइना हुजिक नुंगाइतबा लेरिबसि स्ट्रोइनागी दमक्ता नत्ते कनुना अदोरबदि नंगना चिंगनरिबसि अइबुरा हाइदुना हंगली रानी इमाना ओलाफकी मबु फत्तबसि हाइदोके तौरमगा ओलाफना मंगोंदा येंगदुना लेबदगी महाकी मरमददि करिमता हाइकिद्रे रानी इमाना वाफमसि ओंथोक्तुना अइना हुजिक वारिबसि अइगी अंगांगसिंगिनी अइगी अंगांगसिंगदु मफमसिदा कनागुंबा अमना फाजनदुना थंबीख्रे अंगांगसिंगदु खुदोंथीबदा तागद्रा हाइदुना थवाइसि वाजरिबनी हाइरि कनुना हुगतुना मियोयदु कनानो हाइदुना हंकलख्रे रानी इमाना मदु हौजिमक हाइदोकपा याखिरोय हौजिकसु मफमसिदा फमदुना लेरिबनी अइना हौजिमक मिसा अदु ताकलोरबदी मफमसिदा थोहनिंगदबा थौदोक कया अमा थोकपसु याय अदुना हाइदोकपा ngamlaroi हाइरि कनुना अदुरबदी फरे अइना थोकपा तौदुना नंगी अंगांगसिंगदु फंगनबा थिरकलगे अदुगा मबु फत्तबा मियोयदुसु थिदोकनबा तौरगे हाइख्रे मसिरगी सेंसि होंखिदुना निंगथौ कनुतकी याथंगदगी हेरल्ना गोडविनगी मनाक्ता लाक्तुना वाहंग पांग खरा चथरी हेरल्ना अइना हुजिक थीरिबसि नखोइगी रानी इमागी अंगांगसिंगदु थीरिबनी गोडविन नंगनासु अइगी फिबमसि नमितमंगना उरबा नत्रा अंगांगसिंगदु अइगी इनाक्ता लैते हाइरि हेरल्ना आइसु खंगी
ꯑꯉꯥꯡꯁꯤꯡꯗꯨ ꯑꯩꯒꯤ ꯏꯌꯥꯝꯕ ꯑꯣꯂꯥꯐꯀꯤ ꯃꯈꯨꯠ ꯆꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯑꯉꯥꯡꯁꯤꯡꯗꯨ ꯌꯥꯝ ꯊꯨꯅ ꯊꯤꯗꯣꯛꯇꯕ ꯌꯥꯗ꯭ꯔꯕꯅꯤ꯫ ꯊꯕꯛ ꯑꯁꯤ ꯃꯐꯝꯁꯤꯒꯤ ꯖꯒꯥꯁꯤꯡꯕꯨ ꯀꯨꯞꯅ ꯈꯪꯉꯤꯕ ꯅꯪꯅ ꯄꯥꯡꯊꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯃꯐꯝꯁꯤꯗ ꯃꯇꯤꯛ ꯆꯥꯕ ꯖꯒꯥ ꯑꯃ ꯄꯤꯔꯕꯗꯤ ꯊꯕꯛ ꯑꯁꯤ ꯇꯧꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯒꯣꯗꯋꯤꯟꯅ꯫ ꯅꯪꯗꯤ ꯃꯃꯥꯡꯗ ꯑꯩꯉꯣꯟꯗ ꯁꯛꯈꯤꯕ ꯋꯥꯁꯛ ꯊꯨꯒꯥꯏꯈ꯭ꯔꯕꯅꯤ, ꯑꯗꯨꯅ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯑꯃꯗ ꯅꯪꯒꯤ ꯃꯇꯦꯡ ꯑꯗꯨ ꯅꯤꯔꯨꯔꯣ ꯍꯥꯏꯗꯨꯅ ꯒꯣꯗꯋꯤꯟꯁꯤ ꯇꯨꯝꯗꯨꯅ ꯂꯩꯊꯣꯛꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯀꯅꯨꯠ ꯑꯃꯨꯛ ꯆꯪꯉꯛꯇꯨꯅ ꯒꯣꯗꯋꯤꯟꯗ ꯋꯥꯁꯛ ꯑꯗꯨ ꯑꯩꯅ ꯑꯣꯏꯅ ꯁꯛꯂꯕꯗꯤ ꯍꯥꯏꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯐꯨꯝ ꯃꯔꯛꯀꯤ ꯖꯒꯥ ꯑꯁꯤꯗ ꯑꯣꯂꯥꯐꯀꯤ ꯂꯥꯟꯃꯤ ꯈꯔꯅ ꯔꯥꯅꯤ ꯏꯃꯥꯒꯤ ꯑꯉꯥꯡ ꯑꯅꯤꯁꯤ ꯐꯥꯖꯟꯗꯨꯅ ꯊꯝꯂꯤ꯫ ꯃꯁꯤꯗ ꯒꯣꯗꯋꯤꯟꯁꯨ ꯈ꯭ꯔꯤꯁꯇꯤꯌꯟꯒꯤ ꯄꯥꯁꯇꯔ ꯁꯥꯗꯨꯅ ꯆꯪꯁꯜꯂꯛꯂꯤ꯫ ꯑꯉꯥꯡꯁꯤꯡꯁꯤ ꯁꯦꯟꯅꯔꯤꯕ ꯂꯥꯟꯃꯤ ꯑꯅꯤꯁꯤꯅ ꯒꯣꯗꯋꯤꯟꯗ ꯑꯦꯇꯦꯛ ꯇꯧꯒꯦ ꯇꯧꯕꯗ ꯒꯣꯗꯋꯤꯟꯅ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧ ꯑꯣꯂꯥꯐꯅ ꯊꯥꯔꯛꯄꯅꯤ, ꯑꯉꯥꯡꯁꯤꯡꯁꯤ ꯂꯥꯏ ꯈꯣꯏꯔꯝꯅꯕꯒꯤꯗꯃꯛ ꯊꯥꯔꯛꯄꯅꯤ ꯍꯥꯏꯔꯤ꯫ ꯃꯁꯤꯗꯒꯤ ꯂꯥꯟꯃꯤ ꯑꯅꯤꯁꯤꯁꯨ ꯃꯄꯥꯟꯗ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯒꯣꯗꯋꯤꯟꯅ ꯑꯉꯥꯡ ꯑꯅꯤꯁꯤꯗ ꯃꯃꯤꯠ ꯎꯏꯁꯟꯗꯨꯅ ꯃꯈꯣꯟ ꯍꯧꯅ ꯂꯥꯏ ꯈꯣꯏꯔꯝꯍꯟꯗꯨꯅ ꯂꯩꯔꯤ꯫ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯂꯥꯟꯃꯤ ꯑꯅꯤꯁꯤꯗꯁꯨ ꯅꯈꯣꯏ ꯑꯅꯤ ꯉꯁꯤꯒꯤ ꯂꯥꯏ ꯈꯣꯏꯔꯝꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯂꯥꯟꯃꯤ ꯑꯅꯤꯁꯤꯅ ꯈꯣꯏꯔꯝꯗ꯭ꯔꯤ ꯍꯥꯏꯔꯤ꯫ ꯒꯣꯗꯋꯤꯟꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯝꯊꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯅꯕ ꯇꯧ ꯍꯥꯏꯗꯨꯅ ꯐꯝꯊꯍꯟꯈ꯭ꯔꯦ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯒꯣꯗꯋꯤꯟꯅ ꯈꯣꯡꯂꯩ ꯊꯨꯅ ꯁꯣꯔꯤ ꯑꯃꯅ ꯂꯥꯟꯃꯤ ꯑꯅꯤꯁꯤ ꯃꯉꯛꯁꯝ ꯂꯦꯟꯊꯠꯇꯨꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯉꯥꯡ ꯑꯅꯤꯁꯤ ꯄꯨꯗꯨꯅ ꯊꯣꯛꯂꯛꯂꯤ꯫ ꯑꯉꯥꯡꯁꯤꯡꯁꯤꯅ ꯑꯁꯤꯕ ꯑꯅꯤꯁꯤ ꯎꯔꯒ ꯃꯈꯣꯏꯗꯤ ꯊꯣꯡꯖꯤꯟꯁꯤꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯒꯣꯗꯋꯤꯟꯅ꯫ ꯃꯈꯣꯏꯅꯤꯗꯤ ꯍꯧꯖꯤꯛ ꯁꯔꯒꯒꯤ ꯂꯝꯕꯤꯗ ꯆꯠꯈ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯑꯅꯤꯁꯤ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯂꯤꯐ ꯑꯦꯔꯤꯛꯁꯟꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯤ꯫ ꯍꯧꯖꯤꯛ ꯂꯤꯐꯅ ꯃꯍꯥꯛꯀꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯁꯣꯛꯇꯨꯅ ꯂꯩꯔꯤꯕ ꯒ꯭ꯔꯤꯟꯂꯦꯟ ꯃꯆꯥ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯍꯧꯖꯤꯛ ꯅꯨꯄꯤꯁꯤ ꯂꯥꯏꯌꯦꯡꯐꯝꯁꯤꯗ ꯃꯁꯥꯁꯤ ꯈꯔ ꯐꯒꯠꯇꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯁꯤ ꯎꯗ ꯂꯤꯐꯁꯨ ꯍꯔꯥꯎꯗꯨꯅ ꯃꯅꯥꯛꯇ ꯆꯪꯁꯟꯗꯨꯅ ꯐꯝꯈ꯭ꯔꯦ꯫ ꯅꯨꯄꯤꯁꯤꯅ ꯑꯉꯛꯄ ꯐꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯂꯤꯐꯅ ꯅꯪꯅ ꯅꯁꯥꯃꯨꯛ ꯐꯒꯠꯂꯛꯄ ꯑꯁꯤꯗ ꯑꯩ ꯉꯛꯂꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯅꯨꯄꯤꯁꯤꯅ ꯑꯩꯅ ꯍꯥꯏꯗ꯭ꯔ ꯂꯤꯐ, ꯑꯩꯗꯤ ꯊꯧꯅꯥ ꯂꯩꯕꯤꯅꯤ ꯍꯥꯏꯗꯨꯅ ꯐꯥꯒꯤ ꯇꯧꯅꯔꯤ꯫ ꯂꯥꯏꯌꯦꯡꯂꯤꯕꯤ ꯅꯨꯄꯤꯁꯤꯅ ꯂꯤꯐꯇ ꯑꯗꯣꯝꯁꯤ ꯂꯟꯗꯟꯒꯤ ꯊꯣꯡꯕꯨ ꯊꯨꯗꯦꯛꯄ ꯉꯝꯈꯤꯕ ꯅꯤꯄꯥꯗꯨ ꯅꯠꯇ꯭ꯔꯥ? ꯑꯗꯣꯝꯗꯤ ꯍꯧꯖꯤꯛ ꯃꯃꯤꯡ ꯌꯥꯝꯅ ꯆꯠꯂꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧ ꯀꯅꯨꯠꯅꯁꯨ ꯁꯅꯥꯗꯒꯤ ꯍꯦꯟꯅ ꯃꯃꯜ ꯌꯥꯝꯕ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯑꯗꯣꯝꯗ ꯍꯥꯏꯊꯈ꯭ꯔꯕꯅꯤ꯫ ꯑꯗꯣꯝꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯏꯕ ꯌꯥꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯋꯥꯐꯝꯁꯤꯗ ꯂꯤꯐꯀꯤ ꯃꯃꯥꯟꯅꯕꯤꯁꯤꯁꯨ ꯍꯔꯥꯎꯗꯨꯅ ꯀꯅꯨꯠꯅ ꯅꯉꯣꯟꯗ ꯃꯃꯜ ꯌꯥꯝꯕ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯍꯥꯏꯈ꯭ꯔꯦ ꯍꯥꯏꯕ? ꯂꯤꯐꯅ ꯃꯗꯨꯗꯒꯤ ꯍꯦꯜꯂꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯑꯩꯒꯤ ꯏꯆꯟ ꯐ꯭ꯔꯦꯗꯤꯁꯄꯨ ꯅꯤꯡꯇꯝꯕꯁꯨ ꯄꯤꯊꯣꯛꯈ꯭ꯔꯦ꯫ ꯅꯨꯄꯤꯁꯤꯅ ꯃꯄꯤꯔꯥꯡ ꯆꯦꯟꯗꯨꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯟꯕ ꯌꯥꯔꯒꯅꯤꯀꯣ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ꯫ ꯂꯤꯐꯅ ꯑꯩꯗꯤ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯒ꯭ꯔꯤꯟꯂꯦꯟꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯍꯟꯕ ꯄꯥꯝꯗ꯭ꯔꯦ꯫ ꯃꯐꯝꯗꯨꯗ ꯑꯩꯒꯤꯗꯃꯛ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯃꯐꯝꯁꯤꯗꯗꯤ ꯑꯩꯅ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯃꯤꯡꯆꯠ ꯊꯝꯕ ꯉꯝꯂꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝꯅꯁꯨ ꯑꯩꯉꯣꯟꯗ ꯏꯖꯠ ꯌꯥꯝꯅ ꯇꯧꯕꯤꯔꯤ, ꯑꯗꯨꯒ ꯅꯪꯕꯨꯁꯨ ꯑꯩꯒ ꯂꯣꯏꯅꯅ ꯃꯐꯝꯁꯤꯗ ꯂꯦꯡꯗꯅ ꯂꯩꯕꯗꯨ ꯄꯥꯝꯃꯤ ꯍꯥꯏꯔꯛꯂꯤ꯫ ꯅꯨꯄꯤꯁꯤꯅꯁꯨ ꯂꯤꯐꯀꯤ ꯃꯈꯨꯠꯁꯤ ꯄꯥꯏꯗꯨꯅ ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯑꯗꯨꯃꯛ ꯂꯦꯡꯗꯅ ꯂꯩꯔꯒꯅꯤ ꯍꯥꯏꯈ꯭ꯔꯦ꯫ ꯂꯤꯐꯁꯨ ꯅꯨꯄꯤꯁꯤꯗ ꯀꯦ ꯇꯧꯔꯝꯂꯒ ꯍꯌꯦꯡ ꯑꯌꯨꯛ ꯑꯃꯨꯛ ꯂꯥꯛꯀꯦ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯐ꯭ꯔꯦꯗꯤꯁꯀꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯐ꯭ꯔꯦꯗꯤꯁꯁꯤ ꯍꯧꯖꯤꯛ ꯎꯞꯁꯥꯂꯥꯗ ꯂꯩꯔꯤꯕ ꯂꯥꯏꯁꯪ ꯃꯅꯨꯡꯗ ꯂꯩꯕ ꯑꯣꯔꯗꯦꯟꯒꯤ ꯃꯨꯔꯇꯤꯒꯤ ꯃꯃꯥꯡꯁꯤꯗ ꯐꯝꯗꯨꯅ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯂꯥꯏꯁꯣꯟ ꯁꯣꯟꯗꯨꯅ ꯂꯥꯏ ꯀꯟꯅ ꯅꯤꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯏꯪꯂꯦꯟ ꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯀꯅꯨꯠꯅ ꯔꯥꯅꯤ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯍꯧꯖꯤꯛ ꯔꯥꯅꯤ ꯏꯃꯥꯁꯨ ꯃꯆꯥ ꯑꯅꯤꯗꯨ ꯊꯤꯕ ꯐꯪꯗꯕꯗꯒꯤ ꯃꯄꯤ ꯏꯔꯥꯡ ꯆꯦꯟꯗꯨꯅ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗ ꯀꯥ ꯑꯁꯤꯗ ꯀꯅꯨꯠꯅ ꯆꯪꯁꯜꯂꯛꯇꯨꯅ ꯀꯥ ꯑꯁꯤꯗ ꯑꯗꯣꯝꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯆꯪꯉꯛꯄꯒꯤꯗꯃꯛ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯑꯗꯣꯝꯅ ꯄꯥꯎ ꯑꯁꯤ ꯍꯌꯦꯡ ꯑꯌꯨꯛ ꯐꯥꯎꯕ ꯉꯥꯏꯕ ꯉꯝꯂꯣꯏ ꯈꯪꯕꯗꯒꯤ ꯃꯐꯝꯁꯤꯗ ꯑꯩ ꯂꯥꯛꯆꯕꯅꯤ ꯍꯥꯏꯗꯨꯅ ꯉꯁꯥꯏ ꯒꯣꯗꯋꯤꯟꯅ ꯊꯤꯕ ꯐꯪꯈ꯭ꯔꯕ ꯔꯥꯅꯤ ꯏꯃꯥꯒꯤ ꯑꯉꯥꯡ ꯑꯅꯤꯁꯤ ꯄꯨꯗꯨꯅ ꯆꯪꯉꯛꯂꯤ꯫ ꯔꯥꯅꯤ ꯏꯃꯥꯁꯨ ꯑꯉꯥꯡ ꯑꯅꯤꯁꯤꯕꯨ ꯎꯖꯕꯗ ꯍꯔꯥꯎꯕ ꯐꯥꯎꯗꯨꯅ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯗꯨꯅ ꯀꯟꯅ ꯀꯣꯜꯂꯤ꯫ ꯀꯅꯨꯠꯁꯨ ꯉꯥꯏꯍꯥꯛ ꯌꯦꯡꯉꯝꯃꯒ ꯆꯠꯈꯤꯒꯦ ꯇꯧꯕꯗ ꯔꯥꯅꯤ ꯏꯃꯥꯅ ꯈꯥꯝꯃꯛꯇꯨꯅ ꯑꯗꯣꯝꯕꯨ ꯊꯥꯒꯠꯆꯔꯤ ꯍꯥꯏꯔꯛꯂꯤ꯫ ꯀꯅꯨꯠꯅ ꯃꯁꯤꯗꯤ ꯑꯩꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯏꯊꯧꯅꯤ, ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯕꯤꯍꯧꯔꯣ ꯍꯥꯏꯔꯝꯂꯒ ꯀꯥ ꯑꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯀꯅꯨꯠꯁꯤ ꯁꯦꯅꯥꯄꯇꯤ ꯒꯣꯗꯋꯤꯟꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯍꯧꯖꯤꯛ ꯀꯅꯨꯠꯅ ꯅꯪꯅ ꯍꯟꯗꯛ ꯇꯧꯈꯤꯕ ꯂꯥꯟꯐꯝ ꯑꯗꯨꯗ ꯑꯦꯒꯃꯨꯟꯕꯨ ꯀꯟꯅꯕ ꯍꯣꯠꯅꯈꯤꯕ ꯅꯤꯄꯥꯗꯨ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯒꯣꯗꯋꯤꯟꯅ ꯃꯥꯅꯤ ꯅꯤꯡꯊꯧ꯫ ꯀꯅꯨꯠꯅ ꯑꯩꯅ ꯅꯪꯕꯨ ꯊꯥꯗꯣꯛꯄꯁꯤꯗꯒꯤ ꯍꯦꯟꯕ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯑꯄꯥꯝꯕ ꯀꯔꯤ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯒꯣꯗꯋꯤꯟꯅ ꯑꯩꯗꯤ ꯃꯁꯤꯅ ꯑꯗꯨꯝ ꯌꯥꯖꯔꯦꯗ, ꯑꯩꯅ ꯑꯄꯥꯝꯕ ꯀꯔꯤꯃꯠꯇ ꯂꯩꯇꯦ꯫ ꯇꯧꯕꯇꯕꯨ ꯑꯗꯣꯝꯅ ꯑꯩꯒꯤ ꯃꯇꯦꯡ ꯗꯔꯀꯥꯔ ꯑꯣꯏꯔꯛꯂꯕ ꯀꯥꯟ ꯊꯕꯛꯁꯤꯡꯗꯨ ꯑꯩ ꯑꯗꯨꯝ ꯄꯥꯡꯊꯣꯛꯆꯒꯦ ꯍꯥꯏꯔꯛꯂꯤ꯫ ꯀꯅꯨꯠꯅꯁꯨ ꯒꯣꯗꯋꯤꯟꯒꯤ ꯃꯃꯤꯡꯁꯤ ꯈꯪꯗꯣꯛꯂꯒ ꯃꯐꯝꯁꯤꯗꯒꯤ ꯆꯠꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯂꯤꯐꯀ ꯍꯦꯔꯜꯒꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯃꯈꯣꯏ ꯑꯅꯤꯁꯤ ꯑꯆꯤꯛꯄ ꯖꯒꯥ ꯑꯃꯗ ꯐꯝꯃꯤꯟꯅꯗꯨꯅ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯤ꯫ ꯍꯦꯔꯜꯅꯁꯨ ꯂꯤꯐꯇ ꯊꯥꯒꯠꯄ ꯀꯌꯥ ꯑꯃ ꯐꯣꯡꯗꯣꯛꯂꯤ꯫ ꯅꯪꯗꯤ ꯍꯧꯖꯤꯛ ꯑꯐꯥꯎꯕ ꯃꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ, ꯋꯥꯔꯤꯌꯔ ꯑꯃ ꯑꯣꯏꯔꯕꯅꯤ꯫ ꯃꯌꯥꯝꯅ ꯁꯤꯟꯅꯈ꯭ꯔꯕꯁꯨ ꯅꯪꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯤꯡꯗꯨꯅ ꯂꯩꯔꯤ꯫ ꯅꯪꯗꯤ ꯗꯥꯎ ꯌꯥꯝ ꯌꯥꯕ ꯃꯤꯅꯤ, ꯅꯔꯥꯏꯕꯛ ꯐꯕ ꯃꯤꯅꯤ ꯂꯤꯐ꯫ ꯂꯤꯐꯅ ꯍꯣꯏ ꯑꯩꯁꯦ ꯂꯥꯏꯕꯛ ꯐꯕ ꯃꯤꯅꯤ꯫ ꯅꯨꯃꯤꯠꯇꯨ ꯅꯪꯅꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ? ꯌꯦꯛꯅꯕꯒꯤ ꯇꯦꯟꯖꯩꯁꯤꯡꯗꯨ ꯅꯣꯡꯊꯛꯇꯒꯤ ꯅꯣꯡ ꯍꯩꯊꯕꯒꯨꯝ ꯍꯩꯊꯔꯛꯄꯅꯤ, ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯑꯃꯠꯇ ꯁꯣꯛꯄ ꯉꯝꯈꯤꯗꯦ꯫ ꯑꯩꯅ ꯍꯧꯖꯤꯛ ꯁꯨꯝ ꯈꯟꯕꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯩꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯕꯒꯨꯝ ꯇꯧꯔꯤ ꯍꯥꯏꯗꯨꯅ ꯅꯣꯡꯃ ꯑꯉꯥꯡ ꯃꯆꯥ ꯑꯃꯅ ꯃꯉꯣꯟꯗ ꯆꯩꯅ ꯁꯥꯕ ꯈ꯭ꯔꯤꯁꯇꯤꯌꯟꯁꯤꯡꯒꯤ ꯀ꯭ꯔꯣꯁ ꯑꯃ ꯄꯤꯔꯝꯕ ꯑꯗꯨ
हेरल्दा पुथोक्तुना उलगली हेरल्ना नंगदी मसिदी कदाइदगी फंगलिबा हाइदुना हंगली लीफना फुंगी जगह अदुदा फंगखिबनी नोंग नंगना अइबु कनबा लाखिबा अदुदा मदुगी बांगोइनना नुपी मचा अमा लाक्तुना पोषक असि अइंगोंदा पिरम्बनी पोषक से अइना अमुक अइगी मरुप सीबा चंगबा खंगदना लैरिबा नुपी अदुगी मनाक्ता अहिंग अमा थमलुबनी होजिक्ति महाक्सु मसा फगलौरे अइना मसिबु अमुक मंगोंदगी लौदुना लाक्पनी अदुना नंगसु हायु हेरल अइना होजिक दाव यारिबसि अमदि हिंगदुना लैरिबसि अइगी लाइबकने हाइना खनगदोरिब्रा हाइदुना हंगली हेरलना नत्ति मदु दाव याबा खत्ता नत्ति मसिबु कौई ईश्वरगी थौजान क्रिस्टियन सिंगदी मसिबु थाजबनी असिगुम्बा अंगकबा थौजान असि अखोइबु येंगसनबिरिबा सेंबी साबिरिबा मपु मा खक्तना खंगमनी अमदि तौबसु ngambani लीफना अदुबु अइदी नखोइगी ईश्वरदुदा थाजबदी थमदे हाइरि हेरलना नंगना थाजबा थाजदबा हाबदुना नंगी अपामबनी अदुबु नंगना ngasi ईश्वरगी थौजान असि फंगलुरबनिना नोंगमदि मसिगी महूतसु नंगना ममन पीबगी मतम अदु लाकनी वाफमसिदा लीफसु खनफम खंगदना लैखरे मसिदगी सिंसी उपसाला रोमदमु लाखरे हौजिक फ्रेडिसती हौजिकसु लाइसंगसिदा अदुमक लाइ खोरमदुना लैरि अदुगा सोमदा अशोकम ममानबी अमा लायेंगदुना लैरिबा युमसिदा फ्रेडिसना हातोकलमलबा क्रिस्टियन बाइकिंग अदुगी टीम मसिदा यौसलगले टीम साथीरबा टीम मसिगी लुचिंगबनी पासिना लायेंगबी नुपीसिगी अंगा असि पमदुना लैरि ममासिना इपा पाखतना अंगा अदुदा करिसु तौबीगनु हाइदुना कपचरी निपासिना पाखतकनु अई नंगी अंगांसिगिदमक्ता लाकपा नत्ते अई इसिंगी खोंगुल लीदुना मफमसे यौसलकपनी नुपीसिना ममिता पिरांग चेंदुना अईगी युमसिददी सोकलबा मियोय कया अमा लायेंगनबगिदमक लाकली निपासिना अइना मयामदुदा लोइना येंगसनबा नत्ते मियोय अमा खक्तनी अइना थिरकलिबसि वारियर अमनी महांगना अईगी थौना लैरबा वारियर अमा बु हातोकलमलबनी नंगसु अरिबा लाइनिंग लाइसोन चटपा कांगु अमरा हाइदुना हंगली नुपीसिना मसाजि किमनबदगी थक थक निक्तुना होय मानी हाइरि निपासिना पमलिबा अंगांसिदा मखुता तैबा ई खरा मराइबक्ता क्रॉस मार्क येकपीखरे नुपीसिना कमना कमना दुमक नंगना अदोमना थिरकलिबा मियोयदु मफमसिदा होजिक्ति लैत्रे होय महाक नोंगमा लाकलम्मी अदुबु मफमसि थादोक्तुना चटखरे उपसाला ताबा असंबा लंबीदा चटखिबनी हाइरि निपासिना मियोय मतौदुदी कमदौई हाइदुना हंगली नुपीसिना महाक नुपीनी वांग चावबनी मनगंदसु क्रॉस की दाग अमा लैबनी निपासिना करी क्रॉस हाइबा नंगी अंगांगी लाइबक्ता येकलिबा असुगुम्बा हाइदुना उलगली नुपीसिना होय हाइरि तमथीरबा निपासिना ममासिगी मराइबक्तसु क्रॉस मा असि ईसिना क्रॉस मा असि येकपीदुना महाक मफमसिदा मथंदा लाखिबरा हाइदुना हंगकली मसिदगी नुपीसिना मंगक नोमदुना इंगित तौखरे निपासिनासु अंगा असि पिरमदुना फ्रेडिसकी ममानबीना लोतुना लैरिबा कासिदा मुन्ना येंगदुना चंगछलगली हौजिक तमथीरबा निपासिना कासिदा चंगछनदुना फ्रेडिसकी ममानबीसि ओटपा नैबा हौखरे लायेंगबी नुपीसिसु महाकी पिकलिबा मचासे पमदुना इमुंगसिदगी मपालोमदा चेंथोरगली अदुबु मपानसिदासु तमथीबा मियोय कया अमा थत्तुना लेरमली फ्रेडिसकी ममानबीसना होजिक लाव खोंगलिबसि उपसालादा लाई खोरमदुना लैरिबा फ्रेडिसदासु खोंजेल खरा ताबगुम तौरी महाक लाई खोरमदुना लेरमबदगी ममिचि खंगपांग पांगथोखरे मसिदगी फ्रेडिसना याम खोंगलै थुना उपसालागी लाइपुसिदा अई मफमसिदगी चत्तबा याद्रे इमा अइंगोंदा सगोन अमा पिनबियु हाइदुना फ्रेडिसि चटनबगीदमक थौरांग तौदुना लैखरे लाइपु नुपीसिनासु थोलक्तुना फ्रेडिसदा मखोइगी ईश्वरगी थांग असि मसि पाइसनको हाइदुना सिनरगली हौजिक मफमसिदा नोंगसु याम कन्ना तादुना लैरि फ्रेडिसु थांग असि येपसनदुना सगोन असि तोंखलगा उपसाला लाइसंग असिदगी ममानबीदु कन्नबगीदमक याम कन्ना थौदोखरे सिन असिगा लोइना एपिसोड असि मतांग स्वाइदा लोइसल्ले मसिगी मखा मथंग अमुक पुदुन लाक्जगे ngasiगidi मयामबु अमुक हन्ना कायननबा याथंग निजरी।